ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯦꯂꯣꯏꯒꯤ ꯐꯤ ꯍꯨꯔꯥꯟꯕ ꯄꯥꯈꯪ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯣꯟꯗꯨꯝ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯀꯟꯅ ꯇꯨꯝꯂꯤ꯫ ꯃꯃꯥ ꯇꯣꯝꯕꯤꯔꯩ ꯏꯪꯈꯣꯜꯒꯤ ꯊꯕꯛ ꯐꯥꯎꯕ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯅ ꯆꯪꯂꯛꯄꯗ ꯃꯆꯥꯅ ꯅꯥꯈꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯗꯨꯅ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯇꯣꯝꯕꯤꯔꯩ ꯁꯥꯎꯅ "ꯍꯥꯏ ꯀꯣꯟꯗꯨꯝ, ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯤꯕꯒꯦ? ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯁꯤ ꯐꯥꯎꯕꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ!" ꯀꯣꯟꯗꯨꯝ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯀꯔꯤꯃꯇ ꯇꯥꯗꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯃꯔꯩ꯫ ꯇꯣꯝꯕꯤꯔꯩ ꯑꯁꯥꯎꯕ ꯑꯗꯨ ꯍꯦꯟꯀꯠꯂꯛꯏ꯫ "ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯅꯥ ꯀꯜꯂꯤꯕꯁꯦ! ꯍꯥꯏ ꯀꯣꯟꯗꯨꯝ, ꯅꯪꯕꯨ ꯁꯤꯔꯕ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇꯕꯁꯤꯕꯣ? ꯂꯩꯀꯥꯏꯁꯤꯗ ꯀꯅꯥ ꯌꯥꯎꯔꯝꯒꯗꯒꯦ ꯌꯦꯡꯉꯨ, ꯈꯥ ꯋꯥꯡꯁꯤꯗꯅꯦ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡ ꯐꯥꯎꯕ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯁꯥꯖꯦꯜ ꯇꯧꯔꯤꯕꯅꯤꯅꯦꯍꯦ! ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ, ꯁꯤꯕ ꯇꯥꯔꯦꯅꯦ!" ꯍꯟꯗꯛꯃꯨꯛꯇꯤ ꯀꯣꯟꯗꯨꯝ ꯃꯃꯥꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯆꯤ ꯈꯔ ꯂꯦꯡꯂꯛꯏ꯫ ꯇꯣꯝꯕꯤꯔꯩ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯦ, ꯁꯤꯕ ꯐꯥꯎꯕꯗꯤ ꯁꯤꯗ꯭ꯔꯤꯗꯅ ꯑꯩꯗꯤ ꯁꯤꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯔꯥꯎꯔꯨꯔꯒ!" ꯀꯣꯟꯗꯨꯝ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯇꯟꯅ "ꯑꯁ, ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯉꯥꯏꯍꯥꯛꯇ ꯇꯨꯝꯕꯁꯤꯐꯥꯎ ꯍꯦꯛ ꯌꯦꯠꯈ꯭ꯔꯦ꯫ ꯃꯤꯒꯤ ꯃꯃꯥꯒ ꯑꯃꯠꯇ ꯃꯥꯟꯅꯗꯦ꯫ ꯀꯔꯝꯕ ꯃꯃꯥꯅꯣꯕ ꯁꯤꯕꯣ? ꯑꯩꯁꯦ ꯃꯤꯒꯤ ꯃꯃꯥꯒ ꯃꯥꯟꯅꯗ꯭ꯔꯤꯕ? ꯍꯥ? ꯅꯪꯗꯤ ꯃꯤꯒꯤ ꯃꯆꯥꯒ ꯃꯥꯟꯅꯕ꯭ꯔꯣ? ꯍꯥ? ꯍꯧꯒꯠꯂꯣ ꯍꯥꯏꯔꯤꯉꯩꯁꯤꯗ ꯍꯧꯒꯠꯇ꯭ꯔꯕꯗꯤꯅꯦ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯄ ꯁꯣꯏꯔꯣꯏ ꯅꯪ ꯑꯩꯅ!" "ꯑꯁ, ꯍꯣꯏꯕ, ꯍꯧꯒꯠꯀꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯍꯧꯒꯠꯀꯦ ꯍꯥꯏꯔꯒ ꯅꯪꯅ ꯍꯧꯒꯠꯇ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯉꯁꯥꯏ ꯑꯩꯅ ꯏꯪꯈꯣꯜ ꯊꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯍꯧꯒꯠꯂꯒꯦ ꯍꯥꯏꯍꯧꯔꯕ ꯅꯠꯇ꯭ꯔꯣ? ꯍꯧꯒꯠꯂꯨꯀꯣ ꯅꯤꯡꯊꯤꯅ ꯍꯥꯏꯔꯤꯉꯩꯁꯤꯗ, ꯌꯥꯗ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ." ꯀꯣꯟꯗꯨꯝ ꯇꯟꯕꯗ ꯃꯄꯥ ꯂꯩꯕ ꯅꯠꯇꯦ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯟꯕ ꯁꯨꯅꯤꯡꯗꯕꯗ ꯀꯣꯟꯗꯨꯝ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯑꯃꯨꯔꯛ ꯑꯅꯤꯔꯛꯀ ꯇꯨꯝꯕ ꯍꯧꯗꯣꯛꯄꯗ ꯀꯣꯟꯗꯨꯝ ꯑꯁꯤ ꯍꯧꯒꯠꯇ꯭ꯔꯕꯅꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯃꯈꯅꯥꯎ ꯀꯪꯗ꯭ꯔꯤꯕ ꯃꯈꯩ ꯂꯥꯎꯔꯕ ꯃꯇꯨꯡꯗ ꯍꯧꯒꯠꯂꯤꯕꯅꯤ꯫ ꯀꯣꯟꯗꯨꯝ ꯃꯃꯥꯒꯤ ꯕ꯭ꯔꯖꯒꯨꯝꯂꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯨꯒꯠꯇꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯁꯥꯎꯅ ꯊꯣꯛꯈꯤ꯫ "ꯑꯁ, ꯗꯥꯎꯒ ꯑꯝꯇ ꯌꯥꯗꯧ ꯃꯥꯟꯗꯦ꯫ ꯌꯥꯍꯧꯔꯛꯄꯒ ꯆꯕꯦꯡ ꯆꯕꯦꯡ, ꯀꯩ ꯅꯨꯄꯤꯅꯣ ꯈꯪꯗꯦ꯫ ꯑꯁꯤꯒꯤ ꯏꯁꯧꯁꯤꯗ ꯄꯥꯕ ꯐꯥꯎꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯤꯈꯤꯕ ꯁꯣꯏ ꯑꯣꯏꯔꯝꯅꯤ." ꯀꯣꯟꯗꯨꯝ มุꯔꯨꯝ มุꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯛꯂꯛꯄꯗ ꯅꯨꯡꯁꯥ ꯌꯥꯛꯅ ꯁꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ "ꯑꯁ, ꯁꯤꯗꯤ ꯐꯅ ꯊꯦꯡꯂꯕ ꯖꯥꯠꯅꯤꯗꯅ꯫ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯨꯝꯕ ꯐꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦ꯫ ꯄꯣꯛꯂꯛꯉꯩꯗꯒꯤ ꯑꯃꯨꯛꯇꯪ ꯑꯌꯨꯛꯀꯤ ꯐꯖꯕꯁꯦ ꯌꯦꯡꯒꯦꯅ ꯈꯜꯂꯛꯄꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯌꯦꯡꯗꯅ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯈꯪꯗꯦꯗ, ꯀꯔꯤ ꯅꯨꯃꯤꯠꯇꯕꯨ ꯌꯦꯡꯕ ꯐꯪꯒꯗꯧꯔꯤꯕꯅꯣ? ꯐꯪꯗꯅ ꯑꯗꯨꯃꯛ ꯇꯣꯛꯈꯤꯗꯣꯔꯤꯕ꯭ꯔꯥ ꯑꯩꯕꯣ?" ꯇꯣꯝꯕꯤꯔꯩ ꯏꯁꯧ ꯂꯥꯡꯅ ꯂꯥꯡꯅ ꯆꯥꯛ ꯊꯣꯡꯂꯤ꯫ "ꯑꯁꯨꯛ ꯌꯥꯝꯅ ꯇꯟꯕ ꯏꯆꯥ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯃꯄꯥ ꯍꯥꯏꯔ ꯃꯥꯒꯨꯝꯅ ꯇꯧꯕ ꯅꯠꯇꯦ꯫ ꯑꯩꯔ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯂꯩꯇꯥꯕ ꯍꯩꯕ ꯅꯠꯇꯦ꯫ ꯑꯍꯥꯎꯕꯅ ꯃꯔꯣꯜ ꯑꯃ ꯆꯥꯅꯤꯡꯉꯤꯕ, ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ." ꯀꯣꯟꯗꯨꯝꯒꯤ ꯃꯄꯥ ꯀꯣꯟꯗꯨꯝꯅ ꯆꯍꯤ 14-15 ꯁꯨꯔꯛꯄ ꯃꯇꯝꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯃꯗꯣꯝꯇ ꯄꯣꯛꯆꯕꯒꯤ ꯇꯥꯡꯅ ꯐꯪꯖꯩ ꯍꯥꯏꯗꯨꯅ ꯀꯦꯅ ꯃꯧꯅ ꯌꯣꯛꯆꯔꯛꯄꯅꯤ꯫ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯊꯝꯖꯔꯛꯄꯅꯤ꯫ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯍꯧꯖꯤꯛ ꯆꯍꯤ 18-19 ꯁꯨꯔꯕ ꯐꯥꯎꯕ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃ ꯐꯥꯎꯕ ꯊꯥꯡꯉꯨ ꯍꯥꯏꯕ ꯌꯥꯗꯕ ꯇꯨꯝꯕ ꯆꯥꯕ ꯇꯧꯗꯨꯅꯇ ꯅꯣꯡꯃꯒꯤ ꯃꯇꯝ ꯂꯦꯜꯂꯤ꯫ ꯀꯣꯟꯗꯨꯝ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ "ꯏꯃꯥ, ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯤꯅꯣ? ꯂꯣꯏꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ." ꯂꯥꯝꯅꯤ ꯏꯆꯥ, ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯝꯒꯅꯤ꯫ ꯏꯃꯥ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯑꯒꯦ꯫ ꯑꯗꯣ ꯏꯟꯖꯥꯡꯕꯨ ꯀꯩꯅꯣꯕ? "ꯀꯔꯤ ꯑꯣꯏꯔꯨꯅꯤ, ꯁꯦꯕꯣꯠꯅꯤ." "ꯑꯁ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯦꯕꯣꯠ ꯁꯦꯕꯣꯠ ꯑꯅ ꯄꯦꯜꯂꯦ, ꯆꯥꯅꯤꯡꯗ꯭ꯔꯦ, ꯑꯣꯛꯑꯦ ꯈꯥꯔꯦ꯫ ꯅꯣꯡꯃꯗ ꯉꯥ ꯑꯃ ꯀꯔꯤ ꯑꯃ ꯊꯣꯡꯕ ꯌꯥꯏ." "ꯂꯩꯁꯦ ꯇꯨ, ꯃꯇꯨ ꯍꯧꯔꯦ, ꯀꯨꯏꯔꯦ ꯉꯥꯒꯤ ꯃꯁꯛꯀꯗꯨ ꯎꯔꯛꯇꯕ." "ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ! ꯍꯩ ꯆꯟꯗꯥꯟ, ꯄꯟꯍꯩꯗꯕꯒꯤ ꯃꯆꯥ, ꯅꯊꯤꯕꯣꯡꯗꯣ ꯑꯍꯥꯎꯕ ꯆꯥꯅꯤꯡꯉꯗꯤ ꯊꯕꯛꯇꯨ ꯁꯨꯋꯣ꯫ ꯑꯁꯣꯟꯕꯤ ꯅꯃꯥ ꯑꯩꯅ ꯁꯨꯔꯒ ꯆꯥꯕ ꯉꯝꯂꯤꯕ ꯅꯪꯒꯤ ꯊꯃꯣꯏꯗꯨꯅꯤ ꯑꯩꯅ ꯉꯛꯂꯤꯕꯁꯦ꯫ ꯅꯣꯡꯃꯇꯁꯨ 'ꯏꯃꯥ, ꯉꯁꯤꯁꯦ ꯁꯦꯜꯁꯤ ꯐꯪꯉꯤ, ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤ' ꯍꯥꯏꯌꯨ ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯃꯤꯅ ꯊꯅꯝꯕ ꯑꯃꯨꯟꯕ ꯆꯥꯗꯧꯒꯤ ꯉꯥꯏꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯍꯥꯎꯏꯒ ꯍꯥꯎꯇꯦꯒ! ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯍꯥ! ꯆꯠꯂꯣ, ꯅꯁꯛꯇꯣ ꯎꯅꯤꯡꯗꯦ꯫ ꯈꯥꯕꯩꯁꯤꯅ ꯊꯥꯔꯛꯀꯅꯤ꯫ ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯔꯛꯀꯦ ꯆꯠꯂꯣ." ꯅꯣꯡꯃꯗꯁꯨ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯀꯣꯟꯗꯨꯝ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯈꯤ꯫ ꯀꯣꯟꯗꯨꯝ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯃꯈꯨꯠ ꯑꯗꯨ ꯄꯨꯟꯗꯨꯅ ꯍꯤꯞꯊꯩ꯫ ꯑꯗꯨꯒ "ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ,
ꯑꯩꯁꯤ ꯆꯍꯤꯁꯨ ꯐꯅ ꯌꯥꯝꯃꯝꯃꯅꯤ. ꯏꯁꯨꯡ ꯏꯃꯥꯟꯅꯕꯁꯤꯡꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯃꯇꯨ ꯃꯆꯥ ꯊꯥꯛꯅꯔꯤ. ꯑꯩꯅ ꯏꯃꯥ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯪ ꯂꯩꯕꯁꯤꯗ ꯍꯣꯏꯗꯦꯍꯦ, ꯏꯪꯈꯣꯜ ꯑꯁꯨ ꯌꯥꯝ ꯆꯥꯎꯔꯤꯁꯤꯕꯨ. ꯁꯨꯔꯣꯟ ꯐꯥꯎꯕ ꯀꯥꯏꯗꯨꯅ ꯆꯥꯔꯁꯨ ꯂꯣꯏꯔꯦ. ꯅꯠꯇꯦ. ꯑꯗꯨꯒ ꯐꯖꯕꯤꯅ ꯑꯩꯉꯣꯟꯗ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤ? ꯌꯥꯐꯝꯗꯤ ꯊꯣꯛꯏꯗ. ꯃꯁꯛ ꯍꯥꯏꯔ ꯈꯨꯊꯤꯗꯨꯒ ꯑꯩꯅ ꯗꯃꯥꯗꯝ ꯍꯦꯜꯂꯤ. ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒ ꯃꯅꯥꯏ ꯑꯣꯏꯕꯗꯨꯗ ꯑꯗꯨꯛ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯈꯪꯅꯤ, ꯉꯁꯤꯗꯪꯒ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦꯕ. ꯀꯔꯤꯒꯨꯝꯕ ꯌꯥꯔꯛꯇꯕ ꯊꯣꯛꯂꯕ ꯁꯨꯛꯍꯥꯏ ꯍꯥꯏꯔꯣꯏꯃ. ꯇꯣꯝꯕꯤꯔꯩ ꯆꯥꯛꯈꯨꯝꯗꯒꯤ ꯂꯥꯎꯔꯛꯏ. ꯍꯥꯏ, ꯁꯤꯒꯩꯖꯟ! ꯆꯥꯛ ꯂꯣꯏꯔꯦ, ꯍꯥꯕꯤꯔꯨ ꯂꯥꯛꯑꯣ! ꯀꯣꯟꯗꯨꯝ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯨꯅ ꯆꯪꯈꯤ. ꯋꯥ ꯂꯥꯡ ꯉꯥꯡꯗꯅ ꯊꯤꯔꯤꯕ ꯆꯥꯛ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯥꯕ ꯍꯧꯔꯛꯏ. ꯆꯈꯣꯝ ꯑꯃ ꯑꯅꯤ ꯆꯥꯔꯒ, ꯁꯤꯗ ꯍꯦꯟ ꯂꯩꯍꯧꯗ꯭ꯔꯕꯣ ꯆꯥꯛꯁꯦ? ꯑꯣ, ꯂꯩꯍꯧꯗ꯭ꯔꯦ. ꯈꯔꯗꯣ ꯆꯥꯕ ꯐꯪꯉꯤꯕꯗꯣ ꯅꯔꯥꯏꯕꯛꯇꯣ ꯁꯥꯕ꯭ꯔꯥ ꯏꯪꯕ꯭ꯔꯥ ꯌꯦꯡꯉꯨ. ꯑꯁ, ꯀꯥꯏꯗꯩꯅꯣꯗ, ꯁꯤꯗꯤ ꯑꯣꯛꯑꯣꯏ. ꯀꯣꯟꯗꯨꯝ ꯃꯃꯥꯒꯤ ꯄꯨꯈꯝꯗꯒꯤ ꯆꯥꯛ ꯈꯨꯕꯥꯝ ꯑꯃ ꯂꯧꯗꯨꯅ, ꯏꯃꯥ ꯑꯣꯛꯇ꯭ꯔꯒ ꯑꯃꯨꯛ ꯊꯣꯛꯀꯠꯂꯣ. ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯁꯦ. ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯤꯕ, ꯆꯥꯕꯅ ꯀꯌꯥꯝ ꯐꯔꯤꯕ. ꯀꯣꯟꯗꯨꯝ ꯆꯥꯛꯈꯣꯝ ꯑꯗꯨꯒ, ꯏꯃꯥ, ꯁꯤꯗꯩꯗꯤ ꯅꯨꯡꯉꯥꯏꯔꯗꯝꯅꯤ. ꯍꯣꯔꯦꯟꯅꯦ ꯑꯁꯦꯡꯕ ꯑꯃ ꯈꯪꯉꯅꯤ. ꯍꯦꯛ ꯈꯪꯕꯒ ꯄꯨꯁꯜꯂꯛꯑꯅꯤ. ꯑꯗꯩꯗꯤ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤꯗ. ꯁꯅꯥꯒ ꯌꯥꯝ ꯄꯨꯔꯛꯇꯣꯏꯖꯥꯅꯤ. ꯑꯦ, ꯁꯨꯅꯤꯡꯗꯕ ꯅꯪꯉꯣꯟꯗ ꯌꯥꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯃꯤꯠ ꯑꯗꯣ ꯇꯥꯡꯉꯝꯒꯅꯤ. ꯋꯥꯈꯜꯁꯨ ꯆꯣꯏꯕ ꯑꯣꯏꯔꯝꯒꯅꯤ. ꯑꯁ, ꯏꯃꯥꯅ ꯈꯪꯗꯇꯧꯏꯅꯤꯗ. ꯃꯥ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯦ ꯄꯨꯡꯂꯪ ꯂꯪꯒꯗꯕꯅꯤ. ꯁꯅꯥꯒ ꯌꯥꯝ ꯂꯩꯈ꯭ꯔꯖꯥꯅꯤꯗ. ꯃꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯁꯨ ꯁꯝꯅꯕ ꯃꯤꯅꯤ. ꯍꯥꯏꯔꯦ, ꯅꯤꯡꯊꯧ ꯀꯣꯟꯒꯁꯨ ꯁꯝꯅꯕ ꯐꯝꯅꯥꯏꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯆꯥꯅ ꯁꯛꯇꯥ ꯅꯪꯉꯣꯟꯗ ꯌꯥꯕꯤꯔꯛꯀꯗꯧꯕ ꯅꯠꯇꯦ. ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ? ꯏꯃꯥ ꯑꯩꯈꯣꯏꯅꯁꯨ ꯏꯈꯪꯗ ꯈꯪꯕ ꯃꯤꯅꯤꯗ. ꯏꯃꯥ, ꯂꯥꯞꯅꯒ ꯆꯠꯇ꯭ꯔꯕꯁꯨ ꯊꯣꯡꯒꯥꯟ ꯑꯃ ꯑꯅꯤ ꯆꯠꯄꯒ ꯑꯗꯨꯝ ꯂꯩꯔꯦ. ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯩ ꯋꯥꯅꯤ. ꯀꯅꯥ ꯑꯣꯏꯅꯤꯒꯦ? ꯇꯨꯂꯤ ꯍꯟꯖꯕꯒꯤ ꯃꯆꯥ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯐꯖꯕꯤꯅꯦꯃꯤ. ꯇꯣꯝꯕꯤꯔꯩ ꯆꯥꯔꯝꯕ ꯆꯥꯛꯇꯣ ꯍꯥꯒꯦ ꯇꯧꯔꯛꯏ. ꯏꯁꯤꯡ ꯌꯥꯎꯝ ꯑꯃ ꯑꯅꯤ ꯊꯛꯆꯤꯟꯗꯨꯅ, ꯍꯔꯦ, ꯂꯣꯏꯔꯦꯗꯅ ꯑꯗꯨꯛ ꯊꯤꯈ꯭ꯔꯕ ꯅꯨꯄꯤꯗꯣ. ꯍꯣꯏꯗ, ꯃꯥꯒꯨꯝꯕꯤ ꯅꯨꯄꯥ ꯐꯪꯗꯕꯤ ꯅꯠꯇ꯭ꯔꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯌꯥꯕꯤꯔꯛꯇꯣꯏꯅꯣ? ꯍꯦꯔ ꯏꯃꯥ, ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯅꯨ. ꯃꯤ ꯔꯥꯁꯤ ꯑꯃꯗꯤ ꯂꯩꯕꯅꯤ. ꯏꯁ, ꯔꯥꯁꯤ ꯂꯩꯔꯤꯕ? ꯑꯩꯗꯤꯅꯦ ꯀꯤꯕꯨ ꯀꯤ. ꯃꯨꯟꯅꯒ ꯌꯦꯡꯁꯤꯜꯂꯨꯔꯗꯤ ꯇꯨꯝꯕꯒ ꯌꯥꯒꯗꯕ ꯃꯥꯟꯗꯦ. ꯍꯣꯏꯗ, ꯑꯃꯕꯨ ꯐꯪꯒꯗꯧꯔꯤꯕꯁꯦ ꯐꯔꯦ, ꯁꯛꯇꯥ ꯅꯪꯉꯣꯟꯗꯕꯨ. ꯑꯁ, ꯑꯩꯁꯨ ꯌꯥꯝꯅ ꯄꯥꯝꯃꯨꯕꯒꯤ ꯋꯥ ꯅꯠꯇꯦꯕ. ꯃꯔꯜ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯕ, ꯃꯄꯥꯗꯨꯁꯨ ꯐꯝꯅꯥꯏꯕꯒ ꯑꯣꯏꯁꯤꯜꯂꯦ. ꯐꯖꯕꯤꯁꯨ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯈꯨꯆꯥꯕꯤ ꯑꯣꯏꯕꯅꯤꯅ ꯃꯍꯤ ꯃꯆꯨꯝ ꯈꯔ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯛ ꯇꯧꯕꯅꯤ. ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ ꯏꯆꯥꯗꯤ. ꯏꯁ, ꯑꯣꯟꯊꯣꯛꯅ ꯀꯣꯛ ꯂꯩꯈ꯭ꯔꯦꯗꯀꯣ. ꯈꯔ ꯇꯟꯖꯔꯕꯁꯨ ꯏꯆꯥꯇꯅꯤ. ꯑꯗꯨꯅꯤ, ꯑꯩꯈꯣꯏꯁꯨ ꯑꯔꯥꯏꯕ ꯅꯨꯄꯥꯗꯤ ꯅꯠꯇꯦꯗꯅ. ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯐꯥꯎꯕ ꯌꯥꯔꯕꯗꯤ ꯂꯧꯒꯦ ꯈꯜꯂꯤꯕꯅꯤ. ꯐꯪꯉꯔꯣꯏ ꯈꯟꯕꯒꯤ ꯃꯉꯣꯟꯗꯒꯤ ꯍꯨꯠ ꯂꯩꯊꯕꯤ ꯐꯖꯕꯤ ꯈꯜꯂꯤꯁꯤꯅꯤ. ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯍꯣꯔꯦꯟ ꯑꯁꯦꯡꯕ ꯑꯃ ꯈꯪꯉꯅꯤ. ꯀꯨꯏꯔꯔꯣꯏ. ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯗꯕ. ꯀꯣꯟꯗꯨꯝ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯆꯥꯕ ꯂꯣꯏꯗꯨꯅ ꯃꯃꯥꯗ ꯈꯗꯥꯡ ꯊꯥꯗꯕ ꯌꯥꯕ ꯊꯥꯗꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ. ꯃꯖꯥ ꯏꯕꯦꯝꯃ ꯍꯤꯌꯥꯏ ꯃꯅꯥꯏ ꯃꯁꯜ ꯀꯌꯥ ꯑꯃ ꯊꯧꯒꯜ ꯇꯧꯗꯨꯅ ꯂꯩ. ꯍꯤꯌꯥꯏ ꯀꯗꯥꯏꯗꯒꯤ ꯄꯥꯏꯔꯛꯄ ꯅꯨꯡꯁꯤꯠꯅꯣ ꯈꯪꯗꯦ ꯐꯖꯕꯤꯗ ꯍꯥꯏꯔꯛꯏ. ꯐꯖꯕꯤ, ꯑꯩꯗꯤ ꯄꯥꯠꯇ ꯑꯣꯟꯊꯣꯛꯅ ꯆꯠꯅꯤꯡꯈ꯭ꯔꯦꯗ. ꯄꯥꯠꯀꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠ, ꯉꯥꯅꯨ ꯊꯪꯒꯣꯡꯅ ꯆꯥꯛꯇꯥꯕ, ꯊꯔꯣ ꯊꯝꯕꯥꯜ ꯃꯔꯛꯇ ꯈꯣꯏꯃꯨꯅ ꯂꯩꯍꯤ ꯆꯨꯞꯄꯗꯣ ꯏꯃꯤꯠꯁꯤꯅ ꯌꯦꯡꯅꯤꯡꯉꯤꯗꯣ. ꯐꯖꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ, ꯏꯕꯦꯝꯃ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ. ꯏꯕꯨꯡ ꯁꯦꯂꯣꯡꯕ ꯈꯣꯏꯗ ꯍꯥꯏꯗꯨꯅ ꯀꯣꯛ ꯆꯠꯂꯨꯔꯒ ꯂꯣꯏꯔꯦꯗꯅ. ꯅꯨꯃꯤꯠꯁꯨ ꯐꯅ ꯂꯩꯔꯤ. ꯆꯠꯂꯨꯔꯁꯤ, ꯅꯅꯥꯏ ꯍꯥꯏꯖꯔꯨꯔꯒꯦ. ꯐꯖꯕꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ. ꯃꯄꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯊꯤꯔꯕꯁꯨ ꯕꯦꯕꯥꯔ ꯂꯝꯆꯠ ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯥꯒꯨꯝꯕꯤ ꯀꯅꯥꯝꯇ ꯌꯥꯎꯗꯦ. ꯃꯗꯨꯇꯅ ꯃꯖꯥ ꯏꯕꯦꯝꯃ ꯃꯥꯒꯤ ꯌꯦꯠꯀꯤ ꯈꯨꯠ ꯑꯣꯏꯗꯨꯅ ꯃꯅꯥꯛꯇꯒꯤ ꯁꯨꯛꯊꯥ ꯊꯥꯗꯣꯛꯇ꯭ꯔꯤꯕꯅꯤ. ꯐꯖꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯔꯩ ꯀꯣꯟꯁꯤꯟꯅꯗꯨꯅ, ꯏꯕꯨꯡ ꯁꯦꯂꯣꯡꯕ, ꯃꯖꯥ ꯏꯕꯦꯝꯃꯗꯣ ꯄꯥꯠꯇ ꯆꯠꯅꯤꯡꯉꯤ ꯍꯥꯏꯍꯧꯏ. ꯁꯦꯂꯣꯡꯕ ꯃꯃꯤꯠꯇꯨ ꯂꯪꯊꯣꯛꯇꯨꯅ, ꯀꯔꯤ, ꯃꯖꯥ ꯏꯕꯦꯝꯃ ꯃꯥꯕꯣ? ꯑꯍꯣꯏ ꯁꯦꯂꯣꯡꯕ. ꯐꯖꯕꯤ, ꯅꯪꯅ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ? ꯃꯥꯏ, ꯀꯗꯥꯏꯗꯒꯤ ꯑꯩꯅ ꯀꯔꯤꯒꯤ ꯄꯥꯠꯇ ꯆꯠꯅꯤꯡꯉꯨꯅꯤ? ꯏꯕꯦꯝꯃꯅ ꯑꯗꯨꯛ ꯍꯥꯏꯕꯒꯤ ꯍꯥꯏꯖꯕꯅꯤ. ꯐꯩ, ꯃꯖꯥ ꯏꯕꯦꯝꯃꯅ ꯍꯥꯏꯔꯒꯕꯨꯗꯤ ꯀꯔꯤꯒꯤ ꯆꯠꯇꯅꯤ? ꯉꯥꯏꯈꯣ, ꯑꯗꯨꯕꯨ ꯅꯪꯕꯨ ꯌꯥꯎꯒꯗꯧꯔꯤꯕ꯭ꯔꯣ? ꯃꯖꯥ ꯏꯕꯦꯝꯃ ꯆꯠꯄ ꯃꯐꯝꯗꯗꯤ ꯅꯅꯥꯏ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯎꯖꯕ ꯇꯥꯕꯅꯤ.
ꯁꯦꯂꯨꯡꯕ ꯃꯀꯣꯛꯇꯨ ꯈꯣꯠꯇꯨꯅ ꯇꯟꯅ ꯑꯁ ꯑꯣꯟꯊꯣꯛꯅ ꯇꯟꯒꯗꯧꯔꯤꯗ ꯑꯩꯗꯤ ꯃꯁꯛꯁꯤꯒ ꯑꯩꯕꯨ ꯆꯠꯃꯤꯟꯅꯕ ꯇꯥꯔꯤꯕ꯭ꯔꯣ? ꯀꯩꯗꯧꯔꯒꯦ ꯏꯕꯨꯡ ꯁꯦꯂꯨꯡꯕ? ꯍꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯣꯏ ꯍꯣꯏ ꯆꯠꯄ ꯇꯥꯕꯅꯤ꯫ ꯅꯠꯇꯦ 이bun기수부 ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯅꯤꯡꯗꯕꯒꯤ ꯋꯥ ꯃꯥꯜꯂꯤꯗ꯫ ꯁꯦꯡꯅ ꯍꯥꯏꯕꯤꯌꯣ ꯆꯠꯅꯤꯡꯗ꯭ꯔꯒ ꯅꯥꯏꯖꯍꯟꯖꯕꯔꯥ ꯁꯦꯅꯥꯄꯇꯤꯗꯔꯥ ꯑꯃ ꯍꯥꯏꯖꯔꯨꯔꯒꯦ? ꯅꯠꯇꯦ ꯆꯠꯅꯤꯡꯉꯦ꯫ ꯐꯖꯕꯤ ꯃꯥꯁꯨ ꯈꯪꯉꯤ ꯀꯣꯅꯨꯡꯒꯤ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯁꯛꯐꯝ ꯑꯁꯤꯅ ꯍꯦꯛ ꯏꯟꯊꯣꯔꯛꯏ ꯍꯥꯏꯕ꯫ ꯐꯖꯕꯤꯅ ꯇꯧꯕꯤꯅꯨ ꯁꯦꯂꯨꯡꯕ ꯑꯩꯈꯣꯏꯁꯨ ꯂꯩꯁꯥꯕꯤꯅꯤ ꯁꯛ ꯈꯔ ꯊꯤꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯄꯨꯛꯆꯦꯜ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯗꯒꯤ ꯂꯝꯕꯥ ꯇꯧꯕꯤꯅꯕ ꯀꯪꯂꯩ ꯂꯩꯁꯥ ꯑꯝꯇ ꯂꯩꯔꯝꯂꯣꯏ꯫ ꯑꯩꯈꯣꯏꯅ ꯅꯣꯡ ꯐꯥꯗꯣꯛꯀ ꯍꯥꯏꯖꯕꯁꯤꯗꯤ ꯄꯩꯊꯣꯛꯀ ꯄꯩꯁꯤꯟꯒ ꯏꯕꯦꯝ ꯃꯈꯣꯏꯅ ꯍꯥꯏꯕ ꯑꯣꯏꯔꯝꯃꯕꯗꯤ ꯅꯤꯡ ꯊꯥꯡꯒꯠꯇꯨꯅ ꯆꯦꯟꯈꯤꯅꯤ꯫ ꯁꯦꯂꯨꯡꯕ ꯍꯥꯏꯅ ꯐꯖꯕꯤꯅ ꯃꯥꯒꯤ ꯃꯆꯠ ꯁꯤꯠꯅꯥꯅ ꯍꯥꯏꯗꯣꯔꯛꯄ ꯑꯁꯤꯗ ꯃꯊꯟꯇ ꯏꯀꯥꯏꯕ ꯑꯃꯁꯨ ꯐꯥꯎꯖꯔꯛꯏ꯫ ꯁꯦꯂꯨꯡꯕ ꯃꯥꯅ ꯖꯒꯣꯏ ꯁꯥꯕ ꯂꯣꯏꯁꯪꯒꯤ ꯏꯕꯦꯝꯃ ꯊꯝꯕꯥꯜꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯝꯖꯔꯤꯕꯅꯤ꯫ ꯊꯝꯕꯥꯜꯅꯕꯨ ꯍꯥꯏꯔꯕꯗꯤ ꯁꯦꯂꯨꯡꯕ ꯃꯥꯅ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯝꯇ ꯂꯩꯇꯦ꯫ ꯁꯦꯂꯨꯡꯕ ꯃꯁꯥꯒꯤ ꯃꯔꯥꯜ ꯂꯣꯠꯁꯤꯟꯗꯨꯅ ꯆꯤꯟꯊꯤꯕꯤꯁꯤꯗꯤ ꯆꯠꯂꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯔꯣ ꯃꯁꯛꯁꯤꯒ ꯈꯪꯈ꯭ꯔꯄꯣꯠꯅꯤ꯫ ꯐꯖꯕꯤ ꯍꯤꯌꯥꯏꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯖꯥ ꯏꯕꯦꯝꯃ ꯁꯦꯂꯨꯡꯕꯅ ꯌꯥꯔꯛꯂꯦ ꯏꯕꯦꯝꯃ ꯐꯤ ꯍꯣꯡꯗꯧꯕ ꯂꯩꯔꯗꯤ ꯍꯣꯡꯕꯤꯔꯨꯔꯣ꯫ ꯍꯣꯡꯉꯔꯣꯏꯗ ꯃꯁꯤꯅ ꯃꯔꯥꯏꯅ ꯐꯖꯔꯅꯤꯗ꯫ ꯁꯦꯂꯨꯡꯕꯅ ꯂꯨꯆꯤꯡꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯎꯇ꯭ꯔꯥꯄꯥꯠ ꯇꯝꯅ ꯂꯥꯛꯏ꯫ ꯍꯤꯌꯥꯏ ꯅꯨꯄꯥꯠ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯉꯥꯃꯤ ꯀꯌꯥꯅ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯄꯥꯡꯂꯤꯕ ꯉꯥꯅꯨ ꯊꯪꯒꯣꯡ ꯑꯃꯗꯤ ꯎꯔꯣꯛ ꯀꯌꯥꯅ ꯆꯥꯛꯇꯥꯔꯤꯕ ꯄꯥꯠ ꯑꯗꯨꯒꯤ ꯏꯌꯥꯏꯗ ꯄꯣꯝꯁꯥꯠꯅꯔꯕ ꯑꯃꯗꯤ ꯐꯨꯒꯥꯏꯅ ꯁꯥꯠꯂꯕ ꯊꯔꯣ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯃꯌꯥꯝ ꯑꯗꯨ ꯎꯔꯨꯕꯗ ꯂꯥꯡꯇꯛꯅꯔꯝꯕ ꯀꯌꯥ ꯑꯗꯨ ꯏꯪꯊꯅꯈꯤ꯫ ꯁꯦꯂꯨꯡꯕꯅ ꯃꯖꯥ ꯏꯕꯦꯝꯃꯗ ꯃꯖꯥ ꯏꯕꯦꯝꯃ ꯅꯅꯥꯏꯗꯤ ꯈꯣꯡꯁꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯏꯕꯦꯝꯃ ꯈꯣꯏ ꯌꯦꯡꯅꯤꯡꯕ ꯃꯐꯝ ꯈꯟꯗꯨꯅ ꯌꯦꯡꯕꯤꯔꯨꯔꯣ ꯅꯅꯥꯏꯗꯤ ꯁ꯭ꯋꯥꯏꯗ ꯂꯩꯖꯔꯝꯃꯒꯦ꯫ ꯐꯔꯦ ꯁꯦꯂꯨꯡꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯥꯡꯗ ꯎꯔꯤꯕ ꯐꯨꯝꯗꯤ ꯑꯁꯥꯏ ꯐꯥꯎꯕꯇꯪ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯆꯠꯂꯣ ꯑꯗꯨꯕꯨꯅꯦ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯌꯥꯝꯅ ꯀꯟꯕꯅꯤ ꯄꯪꯂꯥꯞ ꯂꯥꯞꯅ ꯃꯊꯣꯡ ꯈꯪꯗꯅ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ ꯁꯟꯗ꯭ꯌꯥ ꯆꯪꯕꯒ ꯑꯣꯏꯔꯦ꯫ ꯁꯦꯂꯨꯡꯕ ꯑꯅꯤꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯤꯌꯥꯏ ꯑꯃꯗꯤ ꯐꯖꯕꯤ ꯏꯟꯈꯠꯂꯛꯄꯒꯤ ꯎꯔꯨ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯏꯐꯗ ꯐꯖꯕ ꯏꯁꯨꯝꯇ ꯁꯨꯝꯍꯠꯄ ꯃꯇꯝꯅꯤ꯫ ꯑꯅꯤꯗꯨꯗꯤ ꯀꯌꯥꯗ ꯃꯅꯤꯡ ꯇꯝꯂꯦ꯫ ꯍꯤꯌꯥꯏꯅ ꯎꯔꯦ ꯃꯥꯡ ꯑꯗꯨꯗ ꯄꯣꯝꯁꯥꯠꯅꯔꯤꯕ ꯑꯉꯥꯡꯕ ꯂꯩꯅꯥ 104ꯒꯤ ꯊꯝꯕꯥꯜꯗ ꯃꯥꯡꯗ ꯍꯧꯔꯤꯕ ꯑꯗꯨ ꯎꯔꯨꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯄꯥꯝꯈ꯭ꯔꯦ꯫ ꯍꯤꯌꯥꯏ ꯐꯖꯕꯤꯗ ꯍꯥꯏꯔꯛꯏ ꯐꯖꯕꯤ ꯃꯥꯡꯗ ꯎꯔꯤꯕ ꯊꯝꯕꯥꯜ ꯑꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯈ꯭ꯔꯦꯗ꯫ ꯏꯕꯦꯝꯃꯅ ꯄꯥꯝꯂꯒꯕꯨ ꯍꯦꯛꯇꯦ ꯍꯥꯏꯕ꯭ꯔꯣ ꯅꯅꯥꯏ ꯍꯦꯛꯆꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯖꯕꯤ ꯃꯐꯤ ꯐꯅꯦꯛ ꯑꯗꯨ ꯈꯔ ꯇꯥꯈꯠꯇꯨꯅ ꯃꯥꯡꯗꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯂꯛꯏ꯫ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯁꯥꯐꯨꯅ ꯏꯁꯤꯡ ꯏꯌꯥꯏ ꯑꯗꯨ ꯂꯦꯡꯂꯔꯦ꯫ ꯊꯝꯕꯥꯜ ꯑꯗꯨꯅ ꯐꯨꯒꯥꯏꯅ ꯁꯥꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯍꯦꯂꯣꯏ ꯇꯔꯦꯠꯀꯤ ꯌꯥꯀꯥꯏꯕꯨꯡꯅꯤ꯫ ꯏꯁꯤꯡ ꯏꯃꯥꯏꯅ ꯂꯦꯡꯂꯕꯗ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯅꯤꯁꯨꯕꯤ ꯑꯗꯨꯅ ꯀꯗꯥꯏꯗꯅꯣ ꯏꯃꯥꯏ ꯑꯁꯤ ꯅꯤꯛꯂꯤꯕꯁꯦ? ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯀꯥꯏꯕꯝ ꯑꯗꯨ ꯊꯤꯔꯛꯏ꯫ ꯃꯉꯥꯁꯨꯕꯤ ꯑꯗꯨꯅ ꯎꯔꯦ ꯍꯤꯌꯥꯏ ꯑꯃꯗꯤ ꯐꯖꯕꯤꯅ ꯈꯨꯠ ꯁꯝꯕ ꯊꯝꯕꯥꯜ ꯍꯦꯛꯂꯤꯕ ꯑꯗꯨ꯫ ꯃꯉꯥꯁꯨꯕꯤꯅ ꯍꯥꯏꯔꯛꯏ ꯏꯆꯦꯝꯍꯜ ꯇꯨ ꯑꯥꯗ ꯂꯩꯔꯤꯕ ꯆꯅꯨ ꯑꯅꯤ ꯑꯁꯤꯅ ꯊꯝꯕꯥꯜ ꯑꯁꯦ ꯍꯦꯛꯇ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯁꯤ ꯅꯤꯛꯄꯅꯤ꯫ ꯃꯌꯥꯝꯗꯨ ꯌꯦꯡꯊꯣꯔꯛꯄꯗ ꯎꯔꯦ ꯑꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯂꯛꯇꯒꯤ ꯑꯊꯣꯏꯕꯤ ꯀꯦꯅ ꯃꯧꯅ ꯂꯩꯖꯕꯤ ꯑꯇꯣꯝꯕꯤ ꯑꯗꯨꯗꯤ ꯍꯤꯌꯥꯏꯒꯤ ꯐꯖꯕꯗ ꯉꯥꯎꯈ꯭ꯔꯦ ꯃꯊꯟꯇ ꯁꯣꯟꯖꯩ꯫ ꯏꯁ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯁꯨꯝꯍꯠꯂꯤꯗ ꯁꯦꯠꯂꯤꯕ ꯆꯥꯔꯤꯕ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯁꯦ ꯑꯆꯝꯕ ꯃꯤꯗꯤ ꯃꯥꯟꯗꯦ꯫ ꯃꯔꯤꯁꯨꯕꯤ ꯑꯗꯨꯅ ꯁꯥꯎꯔꯞꯅ ꯀꯔꯤꯒꯤ ꯃꯈꯣꯏꯅ ꯑꯁꯨꯛ ꯆꯥꯎꯔꯕ ꯄꯥꯠ ꯑꯁꯤꯗꯒꯤ ꯍꯦꯛꯇꯗꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯇꯔꯦꯠꯀꯤ ꯂꯩꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯊꯝꯕꯥꯜ ꯍꯦꯛꯂꯤꯕꯗꯤ? ꯃꯤꯔꯛꯇ ꯂꯩꯔꯦ ꯑꯩꯈꯣꯏꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯀꯣꯏꯇꯥꯟ ꯇꯥꯟꯕꯤ ꯃꯐꯝꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯕꯨ ꯍꯦꯛꯇ ꯊꯤꯕ ꯂꯥꯛꯏ꯫ ꯏꯆꯦꯝꯍꯜ ꯂꯥꯛꯂꯤꯕ ꯑꯅꯤ ꯑꯁꯦ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯁꯤꯔꯥ? ꯃꯆꯦꯝꯍꯜ ꯑꯗꯨꯅ ꯇꯞꯅ ꯃꯗꯨ ꯌꯥꯗꯦ ꯅꯨꯄꯤ ꯑꯁꯦ ꯑꯆꯝꯕ ꯃꯥꯟꯗꯦ ꯌꯦꯡ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯁꯅꯥꯅ ꯌꯣꯝꯂꯤꯕ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤ ꯑꯁꯨꯝꯅꯅꯦ ꯇꯥꯏꯕꯪ ꯀꯅꯥꯅ ꯁꯦꯠꯂꯤ? ꯑꯅꯤꯁꯨꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯏꯆꯦꯝꯍꯜ ꯃꯁꯤ ꯑꯣꯏꯔꯝꯒꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯍꯥꯏꯕꯗꯣ꯫ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯃꯔꯤꯁꯨꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯀꯩꯗꯧꯏ ꯍꯥꯏꯕꯅꯣ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯊꯤꯗꯨꯅ ꯑꯩꯈꯣꯏꯗ ꯌꯦꯠꯂꯤꯕꯁꯤꯗꯤ? ꯃꯗꯨ ꯌꯥꯗꯦ ꯅꯤꯡꯊꯧꯀꯣꯟꯒꯤ ꯃꯆꯥꯅꯨꯄꯤꯗꯤ ꯈꯨꯀꯪ ꯄꯥꯡꯒꯟꯕꯤꯅꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯁꯣꯛꯂꯨ ꯊꯦꯡꯂꯨꯕꯗ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯗꯤ ꯀꯅꯥ ꯋꯥꯠꯂꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯑꯃ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕꯅꯤ
ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯍꯦꯛꯆꯁꯅꯨ ꯀꯩꯗꯧꯒꯦ, ꯂꯣꯏꯅ ꯍꯦꯛꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯏꯆꯦꯝꯍꯜꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯌꯥꯏ ꯈꯪꯗꯨꯅ ꯑꯗꯨꯝ ꯇꯧꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯑꯍꯨꯝꯁꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯦꯇꯣꯟ ꯑꯝꯇ ꯇꯞꯊꯕꯤꯌꯨ, ꯉꯔꯥꯡ ꯅꯍꯥꯟꯇꯅꯤ ꯏꯆꯦ ꯌꯥꯏꯃꯅ ꯃꯤꯒꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯑꯣꯠꯈꯥꯏꯔꯝꯕꯒꯤ ꯏꯄꯨꯃꯥꯏꯕꯅ ꯇꯥꯏꯔꯦꯟ ꯃꯁꯥꯅ ꯀꯟꯗꯨꯅ ꯇꯥꯜꯂꯛꯄꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯣꯝꯂꯤꯕ ꯑꯁꯦ ꯏꯆꯦꯁꯨ ꯃꯔꯥꯏ ꯇꯧꯖꯅꯤ꯫ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯄꯉꯥꯡꯇ ꯉꯥꯡꯅꯩ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯗ꯭ꯔꯤꯕ ꯑꯁꯤ ꯑꯇꯣꯝꯕꯤ ꯑꯗꯨ ꯈꯛꯇꯅꯤ꯫ ꯃꯥꯗꯤ ꯍꯤꯌꯥꯏꯒꯤ ꯐꯖꯕꯗ ꯁꯨꯝꯈ꯭ꯔꯦ, ꯉꯥꯎꯈ꯭ꯔꯦ꯫ ꯍꯤꯌꯥꯏ ꯐꯖꯕꯤꯗ ꯍꯥꯏꯔꯛꯏ, ꯐꯖꯕꯤ, ꯑꯣꯏ ꯌꯥꯝꯃꯟꯈ꯭ꯔꯦ ꯇꯣꯛꯑꯁꯤ꯫ ꯏꯕꯦꯝꯃ ꯌꯥꯔꯗ꯭ꯔꯅꯦ? ꯌꯥꯔꯦ ꯌꯥꯔꯦ, ꯈꯨꯠꯁꯦ ꯄꯥꯏꯕ ꯐꯥꯎꯕ ꯆꯟꯗ꯭ꯔꯤ꯫ ꯑꯩꯗꯤ ꯏꯕꯦꯝꯃꯒꯤꯅꯦ ꯍꯥꯏꯔꯕꯗꯤ ꯏꯌꯥꯏꯁꯤꯗꯒꯤ ꯐꯥꯎꯕ ꯆꯣꯡꯊꯗꯨꯅ ꯍꯦꯛꯅꯤꯡꯗꯤꯌꯦ꯫ ꯑꯅꯤꯗꯨ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯆꯩ꯫ ꯀꯌꯥꯗꯤ ꯆꯥꯅꯩ ꯑꯅꯤꯗꯨ, ꯇꯁꯦꯡꯅ ꯆꯥꯅꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯕꯤ ꯐꯖꯕꯤ ꯃꯥꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯝꯕꯥ ꯂꯩꯇ꯭ꯔꯕꯤ ꯍꯤꯌꯥꯏ ꯃꯥꯒ ꯄꯥꯕꯗꯤ ꯇꯁꯦꯡꯅ ꯆꯨꯅꯕꯅꯤ, ꯆꯥꯅꯕꯅꯤ꯫ ꯑꯅꯤꯗꯨ ꯃꯈꯨꯠꯁꯤꯡ ꯑꯗꯨ ꯊꯟꯕ ꯃꯈꯩ ꯊꯔꯣ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯇꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯎꯔꯒ ꯌꯥꯏꯃꯃꯥꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯏꯆꯦꯝꯍꯜꯅ ꯈꯥꯝꯂꯤꯕꯒꯤ ꯑꯗꯨꯛ ꯇꯧꯕꯅꯤ, ꯑꯩꯅ ꯐꯥꯎꯕ ꯄꯥꯝꯃꯨꯗꯅ ꯍꯦꯛꯇꯅ ꯊꯝꯂꯤꯕꯅꯤ꯫ ꯃꯆꯦꯝꯍꯜ ꯑꯗꯨꯅ ꯑꯇꯣꯝꯕꯤ ꯃꯥꯗꯤ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯨ ꯌꯥꯎꯗꯅ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ, ꯍꯥꯏ ꯑꯇꯣꯝꯕꯤ, ꯅꯪꯅ ꯀꯔꯤꯃꯨꯛ ꯇꯧꯔꯦ? ꯑꯇꯣꯝꯕꯤ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ, ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯏꯆꯦꯝꯍꯜ꯫ ꯅꯪꯁꯨꯅꯦ ꯑꯅꯤꯁꯤꯗ ꯃꯤꯇꯥꯔꯤꯕ꯭ꯔꯣ? ꯇꯧꯔꯅꯨ ꯂꯥꯛꯑꯣ꯫ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯜꯂꯤ ꯍꯥꯏꯗꯨꯅ ꯆꯥꯅꯤꯡꯕ ꯆꯥꯕ ꯐꯪꯕ ꯀꯥꯏꯗꯨꯗꯤꯅꯦ, ꯑꯗꯨꯗꯤ ꯂꯥꯏꯔꯗꯅ ꯁꯨꯝꯆꯤꯅ ꯀꯟꯗꯨꯅ ꯇꯥꯜꯂꯛꯀꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯅ꯫ ꯍꯣꯏꯕ ꯏꯆꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯕ, ꯑꯩꯁꯨ ꯈꯪꯉꯤ꯫ ꯀꯔꯝ ꯇꯧꯅꯤ ꯑꯁꯤꯗꯤ? ꯆꯠꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ꯫ ꯑꯩ ꯇꯥꯟꯅꯔꯨꯗꯕ ꯌꯥꯗꯦ꯫ ꯑꯇꯣꯝꯕꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ, ꯏꯆꯦ ꯑꯩ ꯈꯣꯡ ꯍꯥꯝꯅꯤꯡꯕꯅ ꯂꯣꯏꯔꯦ, ꯑꯝꯇ꯫ ꯑꯇꯣꯝꯕꯤ ꯇꯧꯁꯤꯟꯅꯗꯨꯅ ꯆꯦꯟꯈꯤ꯫ ꯃꯉꯥꯁꯨꯕꯤ ꯑꯗꯨꯅ ꯁꯥꯎꯅ, ꯆꯠꯂꯣ ꯑꯥꯗ, ꯃꯇꯥꯡ ꯆꯥꯈꯤꯗ꯭ꯔꯕ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ ꯂꯥꯟꯊꯤ ꯆꯦꯟꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ꯫ ꯑꯍꯨꯝꯁꯨꯕꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯆꯦꯝꯍꯜ, ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒꯨꯝꯕꯅꯤ꯫ ꯁꯨꯞꯅꯇꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨ ꯉꯝꯃꯤ ꯍꯥꯏꯖꯕꯒꯤ ꯋꯥꯇꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯃꯠꯇ ꯂꯩꯇꯅ ꯃꯈꯣꯏꯅ ꯂꯥꯛꯇꯨꯅ ꯑꯣꯠꯂꯤꯅꯩꯔꯤꯕ ꯑꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯟꯖꯤꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕꯗꯤ ꯐꯔꯕꯅꯤ꯫ ꯆꯨꯝꯃꯦ ꯅꯪꯅ ꯍꯥꯏꯕ, ꯑꯗꯨꯕꯨꯅꯦ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯗꯒꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯟꯅꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯑꯁꯤꯗꯤ ꯇꯔꯪ ꯃꯥꯂꯪꯒꯤ ꯏꯄꯥꯛ ꯑꯗꯨꯗꯅꯤ꯫ ꯃꯈꯣꯏꯅꯤ ꯇꯥꯏꯕꯪ ꯁꯪꯁꯥꯔ ꯑꯗꯨꯗꯗꯤ ꯈꯦꯠꯅꯩ ꯌꯥꯝꯅ꯫ ꯑꯩꯗꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯁꯨꯛꯌꯥ ꯌꯥꯖꯅꯤꯡꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯃꯐꯝ ꯑꯝꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯌꯥꯝꯗꯣ ꯀꯔꯝꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯟꯅꯩ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯈꯣꯏꯒꯤ ꯇꯪ ꯇꯥꯕꯤ ꯃꯐꯝ ꯂꯩꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯍꯤꯡꯂꯛꯂꯤꯕꯅꯤ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯥꯒꯤ ꯉꯥꯡꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯇꯣꯝꯕꯤ ꯃꯥꯇꯅꯤ ꯌꯥꯎꯗꯕ ꯍꯤꯌꯥꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯏ꯫ ꯁꯦꯂꯨꯡꯕꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯀꯣꯟꯗꯨꯝꯅ ꯎꯔꯦ꯫ ꯀꯣꯟꯗꯨꯝ ꯐꯅ ꯀꯨꯏꯔꯕꯅꯤ ꯃꯥꯅ ꯐꯖꯕꯤ ꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯛꯂꯤꯕ꯫ ꯀꯣꯟꯗꯨꯝ ꯁꯦꯂꯨꯡꯕ ꯌꯥꯎꯔꯝꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯗꯨꯅ, ꯃꯁꯤꯒꯤ ꯂꯥꯏꯃꯨ ꯃꯥꯟꯕꯤꯁꯦ ꯅꯣꯡꯃꯇ ꯃꯊꯟꯇ ꯆꯠꯄꯁꯨ ꯎꯗꯦ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ꯫ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯊꯃꯣꯏꯗ ꯑꯣꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤꯆꯥꯛ ꯑꯁꯤ ꯍꯥꯏꯒꯦ ꯍꯥꯏꯅ ꯈꯜꯂꯛꯏꯕ꯫ ꯀꯣꯟꯗꯨꯝ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯗ ꯁꯣꯔꯣꯛ ꯅꯥꯀꯜ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯁꯦꯂꯨꯡꯕꯅ, ꯍꯥꯏ ꯀꯣꯟꯗꯨꯝ, ꯀꯔꯤ ꯇꯧꯔꯤꯅꯣ ꯁꯤꯗ? ꯂꯥꯂꯨꯞ ꯀꯥꯔꯛꯑꯣ ꯍꯥꯏꯕꯗꯤ ꯌꯥꯗꯦ, ꯁꯣꯔꯣꯛ ꯃꯆꯤꯁꯤꯗ ꯂꯦꯞꯄꯒ ꯅꯪ ꯏꯕꯨꯡꯉꯣ꯫ ꯁꯦꯂꯨꯡꯕ, ꯑꯩ ꯍꯛꯆꯥꯡꯁꯦ ꯈꯤꯇꯪ ꯉꯝꯃꯣꯏ ꯈꯪꯉꯤ ꯏꯕꯣ, ꯄꯥꯈꯪꯁꯨ ꯑꯣꯏꯔꯒ ꯑꯗꯨꯛ ꯇꯟꯕ ꯍꯧꯅꯗꯦ꯫ ꯆꯥꯔꯤꯕ ꯆꯥꯛꯌꯥꯝ ꯑꯗꯨꯒ ꯅꯪ ꯑꯃꯅꯦ ꯏꯅꯤꯡꯊꯧꯗ ꯍꯥꯏꯗꯨꯅ ꯆꯩꯔꯥꯛ ꯄꯤꯍꯟꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯏꯕꯨꯡꯉꯣ ꯅꯅꯥꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯟꯗꯨꯝ ꯈꯨꯔꯨꯝꯒꯦ ꯇꯧꯔꯛꯏ꯫ ꯁꯦꯂꯨꯡꯕꯅ, ꯌꯥꯔꯦ ꯈꯗ꯭ꯔꯛꯇꯣ ꯈꯪꯉꯤ, ꯑꯣꯛꯑꯦ ꯌꯥꯔꯦ꯫ ꯁꯦꯂꯨꯡꯕ ꯃꯈꯥ ꯇꯥꯔꯝꯗꯅ ꯑꯗꯨꯝ ꯂꯥꯛꯏ꯫ ꯀꯣꯟꯗꯨꯝ ꯍꯧꯖꯤꯛ ꯈꯛꯇꯗ ꯊꯧꯅꯥ ꯂꯩꯅ, ꯏꯁ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯑꯍꯟꯒ ꯁꯥꯗꯅ ꯆꯍꯤ ꯄꯥꯊꯣꯛꯅꯔꯗꯤ ꯑꯩꯅ ꯗꯃꯥꯗ ꯍꯜꯂꯝꯅꯤ꯫ ꯅꯤꯡꯊꯧꯀꯣꯟꯒ ꯁꯝꯅꯔꯦ, ꯁꯦꯂꯨꯡꯕ ꯐꯝ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯁꯥꯔꯤꯕ ꯍꯥꯏꯕꯗꯨꯅꯤꯅꯦ꯫ ꯇꯥꯟꯅꯔꯒ ꯅꯞꯄꯗꯤ ꯁꯦꯂꯨꯡꯕꯅꯤ ꯀꯥꯏꯅ ꯂꯤꯈꯠꯇꯅ꯫ ꯏꯁ ꯀꯔꯤ ꯃꯥꯅ ꯍꯥꯏꯕꯗꯣ, ꯆꯥꯛ ꯌꯥꯝ ꯆꯥꯕ ꯀꯥꯏꯅ? ꯃꯥꯗꯤ ꯊꯕꯛꯀ ꯌꯥꯝꯅ ꯁꯨꯅꯤꯡꯕ, ꯆꯥꯛꯀ ꯌꯥꯝꯅ ꯆꯥꯗꯕ ꯁꯤꯅꯤꯅꯦ ꯃꯥꯅ ꯁꯥꯔꯤꯁꯦ꯫ ꯃꯥꯁꯨꯅꯦ ꯅꯨꯄꯤ ꯐꯪꯗ ꯂꯩꯔꯤꯅꯦ ꯍꯥꯏꯕꯁꯦ ꯀꯥꯎꯋꯦꯕ ꯃꯥ꯫ ꯐꯖꯕꯤ ꯅꯨꯡꯉꯥꯏꯅ ꯍꯟꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯗꯨꯝ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯃꯁꯥ ꯑꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯩꯐꯝ ꯈꯪꯗꯦ꯫ ꯑꯅꯤꯁꯦ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯎꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯐꯖꯕꯤꯅ ꯈꯔ ꯈꯤꯠ ꯍꯦꯜꯂꯤ ꯈꯣꯏꯗꯧ ꯊꯤꯠꯄ꯫
ꯐꯖꯕꯤ ꯁꯥꯎꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯋꯥꯔꯦꯝ ꯊꯧꯔꯦꯝ ꯇꯧꯗꯨꯅ ꯁꯨꯝ ꯂꯩꯔꯕꯅꯤ. ꯃꯁꯛ ꯑꯁꯤꯅ ꯈꯔ ꯐꯖꯕ ꯑꯣꯏꯗꯤ ꯐꯩ. ꯁꯦꯂꯨꯡꯕ ꯐꯖꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯔꯒ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯔꯤ. ꯐꯖꯕꯤꯗꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯥꯃꯨꯛ ꯊꯤꯕ ꯂꯩꯕ ꯅꯠꯇꯦ. ꯁꯦꯂꯨꯡꯕ ꯅꯣꯛꯇꯨꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ. ꯐꯖꯕꯤ, ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯨꯟꯗꯨꯝꯕꯨꯔꯣ? ꯅꯠꯇ꯭ꯔꯗꯤ? ꯅꯨꯡꯉꯥꯏꯍꯦ ꯏꯕꯣ. ꯁꯥꯕꯤꯅ ꯃꯃꯥ ꯅꯣꯛꯅꯩ ꯍꯥꯏꯕꯗꯨꯅꯤꯅꯦ ꯍꯥ? ꯐꯖꯕꯤ ꯃꯁꯥꯒꯤ ꯁꯛꯐꯝ ꯈꯪꯖꯩ. ꯍꯥꯏꯔꯛꯂꯤꯕꯗꯨ ꯃꯥꯕꯨꯅꯤ ꯍꯥꯏꯅ ꯈꯪꯏ. ꯐꯖꯕꯤ ꯁꯥꯎꯅ ꯍꯣ ꯑꯩꯈꯣꯏꯁꯨ ꯈꯪꯖꯩꯌꯦ ꯊꯤ ꯍꯥꯏꯕ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤꯅꯦ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯦ. 이삭 ꯑꯁꯤꯁꯨ ꯊꯤꯔꯦ ꯍꯥꯏꯕ ꯈꯪꯗꯨꯅ ꯃꯔꯝ ꯃꯣꯛꯂꯤꯕꯁꯤꯅꯤ. ꯅꯠꯇꯦꯅꯦ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯈꯨꯜꯁꯤꯗ ꯀꯅꯥ ꯂꯩꯒꯦꯕ? ꯑꯁꯦꯡꯕꯃꯛꯁꯨꯅꯤ ꯐꯖꯕꯤ. ꯃꯁꯛꯇꯅꯤ ꯊꯤꯖꯩ ꯍꯥꯏꯕ. ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ. ꯃꯆꯤꯟꯗ ꯃꯇꯧꯗ ꯕꯦꯕꯥꯔꯗ ꯃꯥꯕꯨꯇ ꯍꯥꯏꯅꯕꯅꯤ. ꯁꯦꯂꯨꯡꯕ ꯅꯣꯛꯇꯨꯅ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ. ꯏꯆꯜꯗꯤ ꯁꯛ ꯈꯔ ꯊꯤꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤꯀꯣ. ꯃꯔꯝꯁꯨ ꯃꯣꯛꯏ ꯍꯥꯏꯕꯁꯨꯏꯜꯂꯤ. ꯑꯗꯨꯅꯦ ꯑꯩꯈꯣꯏꯗꯤ. ꯁꯦꯂꯨꯡꯕ ꯇꯧꯒꯦ ꯌꯥꯎꯅ ꯑꯗꯨꯕꯨ ꯏꯆꯜ ꯏꯕꯦꯝꯃ ꯅꯪꯕꯨ ꯈꯨꯜꯁꯤꯒꯤ ꯅꯨꯄꯥ ꯀꯥꯗꯤ ꯂꯛꯅꯕ꯭ꯔꯣ? ꯍꯥꯏꯕꯗꯤ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄ꯭ꯔꯥ ꯍꯥꯏ ꯋꯥꯅꯤꯗ. ꯐꯖꯕꯤ ꯁꯥꯎꯅꯤꯡꯕ ꯍꯦꯟꯒꯠꯂꯛꯏ. ꯐꯖꯕꯤ ꯁꯥꯎꯅ ꯍꯥꯏꯗꯕꯁꯨ ꯇꯣꯛꯁꯅꯨ ꯀꯩꯗꯧꯋꯦꯒꯦ? ꯅꯨꯄꯥ ꯍꯥꯏꯕꯕꯨ ꯀꯩꯅꯣ? ꯀꯣꯟꯗꯨꯝꯒꯨꯝꯕ ꯁꯨꯅꯤꯡꯗꯕ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯒ ꯀꯔꯤ ꯍꯔꯥꯎꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ ꯑꯩꯕꯣ? ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯍꯥꯏꯕꯨ ꯍꯥꯏꯔꯛꯄ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ. ꯍꯥꯏꯗꯕꯗꯤ ꯍꯥꯏꯔꯨꯔꯅꯨ. ꯎꯔꯕ꯭ꯔꯥ ꯍꯧꯖꯤꯛꯇꯁꯨ ꯂꯩꯍꯧꯔꯤꯕꯁꯦ? ꯑꯩꯕꯨ ꯉꯥꯏꯔꯤꯕꯅꯤ ꯑꯁꯦ. ꯃꯥꯗ ꯅꯠꯇꯦ ꯌꯥꯝ ꯂꯩ. ꯀꯣꯟꯗꯨꯝꯕꯨꯗꯤ ꯃꯈꯜ ꯑꯃꯅꯤꯗꯅ. ꯑꯗꯨꯝꯕ ꯈꯪꯉꯤ. ꯃꯥ ꯅꯠꯇꯕ ꯑꯇꯩꯗꯨꯅꯤ ꯑꯩꯅ ꯈꯪꯅꯤꯡꯉꯤꯕꯁꯦ. ꯁꯦꯂꯨꯡꯕ ꯈꯔ ꯁꯣꯟꯊꯥꯡꯅꯅ ꯃꯁꯛꯅꯤꯅ ꯂꯩꯄꯟꯒꯤ ꯆꯦꯡꯒꯨꯝ ꯁꯧꯕ ꯍꯦꯛ ꯃꯥꯜꯂꯗꯅ. ꯍꯥꯏꯔꯤꯕꯗꯨ ꯐꯖꯕꯤ ꯇꯥꯊꯣꯛꯈ꯭ꯔꯦ. ꯐꯖꯕꯤ ꯁꯥꯎꯅ ꯀꯔꯤꯕ ꯏꯕꯨꯡ ꯁꯦꯂꯨꯡꯕ? ꯑꯩꯕꯨ ꯈꯔ ꯊꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯄꯪꯍꯥꯏꯗꯗꯤ ꯍꯥꯏꯂꯥꯛꯀꯅꯨꯀꯣ. ꯏꯆꯦꯃꯗꯣ ꯀꯨꯏꯗ꯭ꯔꯤ ꯐꯖꯔꯛꯄ. ꯃꯥꯁꯨ ꯑꯩꯒꯨꯝꯕꯗꯒꯤ ꯍꯦꯟꯅ ꯌꯥꯝ ꯊꯤꯔꯝꯈ꯭ꯔꯖꯥꯅꯤ. ꯃꯥꯕꯣ? ꯍꯣꯏ. ꯑꯅꯤꯗꯨ ꯁꯨꯝ ꯉꯥꯡꯅꯔꯛꯄ ꯑꯗꯨꯗ ꯍꯤꯌꯥꯏꯅ ꯐꯖꯕꯤ ꯌꯥꯔꯦꯗꯣ ꯀꯩꯗꯧꯔꯒꯦ? ꯃꯅꯥꯏ ꯑꯅꯤ ꯑꯗꯨ ꯃꯄꯨꯃꯥꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ. ꯍꯥꯏꯅ ꯁꯅꯥꯀꯣꯅꯨꯡꯁꯨ ꯌꯧꯔꯛꯂꯦ. ꯑꯇꯣꯝꯕꯤ ꯑꯗꯨꯁꯨ ꯉꯁꯥꯏ ꯃꯈꯩ ꯂꯦꯞꯇꯅ ꯁꯨꯝ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯁꯅꯥꯀꯣꯅꯨꯡ ꯌꯧꯔꯛꯄ ꯑꯗꯨꯗ ꯇꯧꯔꯝꯂꯤꯕ ꯂꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯥꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ. ꯇꯣꯝꯕꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯦꯡꯗꯨꯅ ꯑꯁ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ. ꯃꯁꯤ ꯑꯣꯏꯕ ꯇꯥꯏ ꯁꯅꯥꯀꯣꯅꯨꯡ ꯍꯥꯏꯅꯔꯤꯕꯗꯨ. ꯃꯁꯤꯗꯇ ꯂꯩꯕ ꯐꯪꯖꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯅꯤ. ꯑꯇꯣꯝꯕꯤ ꯑꯀꯣꯏꯕꯗꯨ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯂꯤ. ꯇꯣꯝꯕꯤ ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯀꯅꯥꯅꯁꯨ ꯎꯕ ꯅꯠꯇꯦ. ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯃꯆꯥ ꯍꯜꯂꯛꯄ ꯑꯗꯨꯗ ꯏꯆꯥ ꯍꯜꯂꯛꯑꯦꯗꯅ. ꯆꯠꯂꯣ ꯋꯥꯔꯝꯃꯅꯤ. ꯅꯐꯤ ꯅꯔꯣꯜ ꯍꯣꯡꯗꯣꯛꯅꯕ ꯇꯧꯔꯨ. ꯁꯟꯙ꯭ꯌꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯇꯧꯔꯁꯤ. ꯐꯒꯅꯤ ꯄꯥꯏꯕꯨꯡ. ꯑꯅꯤꯗꯨ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈꯤ. ꯑꯇꯣꯝꯕꯤ ꯃꯥꯁꯨ ꯂꯦꯞꯇꯅ ꯁꯨꯝ ꯏꯟꯅꯔꯛꯏ. ꯍꯤꯌꯥꯏꯅ ꯃꯐꯤ ꯍꯣꯡꯗꯨꯅ ꯆꯪꯂꯛꯄꯒ ꯑꯇꯣꯝꯕꯤ ꯆꯪꯂꯛꯏ. ꯀꯔꯤꯅꯤ ꯍꯥꯏꯒꯦ ꯁꯤꯗꯤ? ꯑꯁꯨꯛ ꯐꯖꯕꯁꯤꯗꯤ. ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯤ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯣꯏꯔꯦ. ꯇꯣꯝꯕꯤ ꯍꯤꯌꯥꯏꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ. ꯍꯩꯃꯥ ꯐꯃꯨꯡꯁꯤꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯤꯅꯣ ꯌꯦꯡꯉꯨꯅꯦ. ꯃꯅꯝꯅꯒ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯔꯤꯕ. ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯟ ꯃꯈꯥ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯤꯡꯉꯦꯜꯂꯛꯇꯒꯤ ꯑꯊꯣꯏꯕꯤ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯀꯌꯥ ꯑꯃ ꯃꯣꯂꯥꯡꯈꯥꯗ ꯂꯩꯔꯝꯃꯤ. ꯁꯤꯗꯤ ꯂꯩꯒꯤ ꯂꯩ ꯉꯥꯛꯇꯅꯤꯅꯦ. ꯃꯁꯤꯅꯅꯤꯗꯅ ꯀꯥꯁꯤꯅ ꯃꯅꯝ ꯅꯨꯡꯁꯤꯔꯤꯕꯁꯤꯗꯤ. ꯇꯣꯝꯕꯤ ꯐꯃꯨꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯊꯔꯣ ꯑꯣꯟꯗꯨꯅ ꯁꯥꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯏ. ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯕ ꯍꯥꯏꯅ ꯑꯃꯨꯛ ꯊꯤꯔꯛꯏ. ꯑꯇꯣꯝꯕꯤ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯎꯕ ꯃꯤꯡꯁꯦꯜ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ. ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯎꯔꯦ ꯃꯥꯒꯤ ꯁꯛꯇꯝ. ꯑꯇꯣꯝꯕꯤ ꯈꯪꯗꯨꯅ ꯏꯃꯥ! ꯑꯇꯣꯝꯕꯤ ꯄꯥꯈꯠꯅ ꯆꯦꯟꯊꯣꯛꯏ. ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯤꯗꯤ ꯑꯗꯨꯃꯛ ꯇꯥꯔꯤ. ꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡ ꯇꯧꯔꯛꯏ. ꯑꯇꯣꯝꯕꯤ ꯃꯥꯗꯤ ꯃꯤꯡꯁꯦꯜ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯕ ꯅꯠꯇꯦ. ꯑꯃꯨꯛꯁꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ. ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ? ꯑꯩꯒ ꯁꯛ ꯆꯞ ꯃꯥꯟꯅꯕ ꯑꯣꯏꯅ ꯊꯣꯛꯏꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨ ꯅꯥꯜꯂꯛꯏ. ꯃꯁꯤꯗꯤ ꯑꯩꯅꯤꯗꯅ. ꯁꯤꯕꯨ ꯀꯃꯥꯏ ꯇꯧꯔꯤꯖꯥꯠꯅꯣ? ꯑꯇꯣꯝꯕꯤ ꯃꯊꯟꯇ ꯆꯃꯝꯅꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯋꯣꯟ ꯈꯟꯖꯔꯛꯏ. ꯑꯇꯣꯝꯕꯤ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯩꯗꯤ ꯑꯣꯟꯊꯣꯛꯄ ꯊꯕꯛ ꯑꯃ ꯇꯧꯔꯦꯗ. ꯏꯆꯦꯝꯍꯜꯅ ꯑꯩꯕꯨ ꯊꯤꯔꯝꯃꯅꯤ. ꯀꯗꯥꯏ ꯃꯐꯤꯗꯨꯗꯤ? ꯑꯇꯣꯝꯕꯤ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯍꯤꯌꯥꯏꯒꯤ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯏ. ꯑꯇꯣꯝꯕꯤ ꯍꯤꯌꯥꯏꯅ ꯁꯦꯠꯄꯒꯨꯝꯅ ꯑꯔꯩꯕ ꯃꯌꯥꯝ ꯑꯗꯨ ꯁꯦꯠꯆꯤꯜꯂꯛꯏ. ꯑꯇꯣꯝꯕꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯔꯦ. ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯖꯩ. ꯏꯁ ꯐꯖꯔꯦꯗ. ꯁꯤꯕꯨ ꯑꯩꯔꯣ? ꯑꯁꯨꯝꯅ ꯁꯨꯝ ꯁꯦꯠꯇꯨꯅ ꯂꯩꯔꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯅꯨꯄꯥ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯉꯥꯎꯈꯤꯕ ꯇꯥꯔꯦ.
ꯑꯩ ꯃꯁꯤ ꯄꯨꯗꯨꯅ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯇꯣꯝꯕꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯃꯆꯦ ꯃꯌꯥꯝ ꯑꯗꯨ ꯃꯥꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯐꯅ ꯀꯨꯏꯅ ꯂꯩꯔꯛꯇꯕ ꯑꯗꯨꯗ ꯅꯨꯡꯁꯥ ꯊꯤꯅꯔꯛꯏ꯫ ꯌꯥꯏꯃꯅ ꯍꯥꯏꯔꯛꯏ, "ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯑꯁꯨꯛ ꯊꯦꯡꯉꯁꯤ ꯐꯥꯎꯕꯗ ꯍꯜꯂꯛꯇꯦ꯫ ꯍꯜꯂꯛꯈꯤꯁꯅꯣꯕ, ꯃꯁꯝꯗꯣ ꯀꯣꯛ ꯄꯣꯏꯅ ꯐꯣꯏꯗꯠꯈꯤꯕ꯫ ꯐꯅ ꯆꯠꯅꯤꯡꯕ ꯂꯩꯔꯕꯁꯨ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯍꯥꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ." ꯃꯔꯤꯁꯨꯕꯤꯅ ꯑꯃꯨꯛ, "ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯁꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯂꯝꯁꯨ ꯑꯣꯟꯊꯣꯛꯅ ꯍꯦꯟꯈ꯭ꯔꯦ꯫ ꯅꯨꯄꯥꯅ ꯃꯔꯣꯜ ꯑꯃ ꯄꯥꯝꯂꯤꯕ, ꯇꯝꯕ ꯅꯨꯄꯥ ꯑꯝꯇ ꯎꯕ ꯌꯥꯗꯦ꯫ ꯀꯦꯁꯤꯟ ꯅꯧꯁꯟꯅꯗꯅ ꯐꯥꯒꯗꯕꯒꯤ ꯍꯦꯛꯇ ꯍꯣꯠꯅꯩ." ꯃꯌꯥꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯗꯨꯅ, "ꯉꯥꯏꯈꯣ, ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯅꯤꯡꯊꯤꯅ ꯍꯥꯏꯁꯤ꯫ ꯑꯉꯥꯡ ꯑꯣꯏꯗꯅ ꯇꯧꯔꯤꯕꯅꯤ." ꯌꯥꯏꯃꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯀꯥꯏꯗꯩ ꯑꯉꯥꯡꯅꯣꯗ ꯏꯆꯦꯝꯍꯜ? ꯏꯆꯦꯝꯍꯜꯅ ꯁꯨꯝ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯅꯥꯎ ꯆꯥꯎꯍꯜꯂꯕꯅꯤ꯫ ꯍꯣꯔꯦꯟꯗꯤꯅꯦ ꯍꯜꯂꯛꯈꯤꯁꯅꯨ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯇꯣꯝꯕꯤꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯤ ꯁꯦꯠꯇꯨꯅ ꯂꯥꯛꯄꯗꯨ ꯎꯔꯦ꯫ ꯇꯔꯨꯛꯁꯨꯕꯤ ꯑꯗꯨꯅ, "ꯏꯆꯦꯝꯍꯜ, ꯑꯥꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯏꯁꯤꯕꯨ?" ꯃꯌꯥꯝꯗꯣ ꯌꯦꯡꯅꯩ꯫ ꯃꯔꯤꯁꯨꯕꯤꯅ, "ꯀꯅꯥꯅꯣꯅꯦ ꯑꯁꯤꯕꯣ? ꯃꯁꯛꯇꯨꯝ ꯌꯥꯝ ꯐꯖꯔꯤ꯫ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯗꯨ ꯃꯥꯟꯗ꯭ꯔꯣ?" ꯇꯁꯦꯡꯅ ꯐꯖꯕꯗ ꯃꯄꯥ ꯂꯩꯇꯕꯤ ꯑꯇꯣꯝꯕꯤ ꯃꯉꯣꯟꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯤ ꯁꯦꯠꯆꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯖꯩ꯫ ꯐꯖꯕꯗ ꯃꯄꯥ ꯂꯩꯕ ꯅꯠꯇꯦ, ꯐꯖꯕ ꯍꯥꯏꯕ ꯈꯨꯗꯤꯡ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯃꯥꯒ ꯆꯥꯡꯗꯝꯅꯔꯤꯕꯅꯤ꯫ ꯐꯖꯔꯤꯉꯩ ꯃꯊꯛ ꯑꯗꯨꯗ ꯅꯤꯡꯊꯧꯀꯣꯟꯒꯤ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯐꯤ ꯑꯃꯨꯛ ꯊꯣꯟꯖꯤꯜꯂꯛꯄ ꯑꯁꯤꯗꯗꯤ ꯀꯌꯥꯗ ꯐꯖꯩ, ꯀꯌꯥꯗ ꯄꯛꯆꯩ꯫ ꯑꯇꯣꯝꯕꯤ ꯅꯍꯥ ꯃꯈꯩꯗꯒꯤ ꯉꯁꯤꯅ ꯑꯃꯨꯛꯀ ꯍꯦꯜꯂꯤ꯫ ꯃꯍꯥꯛꯅ ꯃꯆꯦꯝꯁꯤꯡꯅ ꯐꯥꯎꯕ ꯃꯁꯛ ꯈꯪꯗꯕꯅꯤ꯫ ꯑꯍꯨꯝꯁꯨꯕꯤ ꯑꯗꯨꯅ ꯑꯃꯨꯛ, "ꯑꯆꯝꯕ ꯃꯤꯁꯨ ꯃꯥꯟꯗꯦ꯫ ꯀꯩꯒꯤꯅꯣ ꯃꯥꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯗꯤ? ꯑꯦ, ꯁꯨꯝ ꯆꯪꯁꯤꯜꯂꯛꯏꯅꯦ." ꯑꯇꯣꯝꯕꯤ ꯃꯥꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯥꯏ ꯍꯨꯝꯗꯨꯅ ꯏꯁꯩꯒ ꯉꯪꯂꯗꯨꯅ ꯂꯥꯛꯏ꯫ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯆꯦꯝꯍꯜꯅ, "ꯅꯠꯇꯦ ꯏꯅꯥꯎꯁꯤꯡ, ꯅꯣꯏꯕꯨ ꯂꯥꯛꯂꯤꯕꯁꯤ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤ ꯅꯠꯇ꯭ꯔꯅꯦ?" "ꯃꯥꯅꯤꯗ, ꯑꯇꯣꯝꯕꯤꯅꯤꯗ." ꯑꯇꯣꯝꯕꯤ ꯅꯣꯛꯇꯨꯅ, "ꯏꯆꯦꯝꯍꯜ, ꯑꯩꯅꯦ, ꯇꯣꯝꯕꯤꯅꯦ." "ꯍꯣꯏꯅꯦ, ꯑꯩꯈꯣꯏ ꯇꯣꯝꯕꯤꯅꯤꯅꯦ꯫ ꯅꯠꯇꯦ, ꯀꯗꯥꯏꯗꯒꯤ ꯃꯐꯤ ꯃꯔꯣꯜꯅꯣꯕ ꯃꯥꯅ ꯁꯦꯠꯂꯛꯏꯁꯤꯕꯣ? ꯀꯗꯥꯏꯗꯩ ꯑꯣꯏꯅꯤꯒꯦ? ꯍꯨꯔꯥꯜꯂꯛꯏ ꯑꯣꯏꯔꯝꯅꯤ꯫ ꯍꯨꯔꯥꯟꯕꯁꯨꯅꯦ ꯃꯑꯣꯡ ꯃꯥꯟꯗꯅ ꯌꯥꯝ ꯍꯩꯈ꯭ꯔꯕ." ꯑꯇꯣꯝꯕꯤ ꯅꯣꯛꯇꯨꯅ ꯃꯌꯥꯝꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯏꯆꯦꯝꯍꯜ, ꯑꯩꯁꯦ ꯐꯖꯗ꯭ꯔꯥ?" ꯃꯆꯦꯝꯍꯜꯅ ꯃꯣꯡ ꯍꯥꯗꯅ, "ꯉꯥꯏꯈꯣꯅꯦ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ? ꯐꯤꯔꯣꯟꯗꯨꯅ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯏꯅꯣ?" ꯑꯅꯤꯁꯨꯕꯤꯗꯨ ꯁꯥꯎꯅ ꯇꯣꯝꯕꯤꯒꯤ ꯋꯥꯒ ꯍꯥꯏꯕ ꯅꯪꯗ, "ꯍꯨꯔꯥꯜꯂꯛꯏꯕ ꯑꯣꯏꯔꯤꯅꯤꯅꯦ ꯃꯁꯤ ꯄꯣꯛꯇꯅ ꯍꯦꯂꯣꯏ ꯑꯩꯈꯣꯏꯒꯤ ꯖꯥꯠꯁꯦ ꯃꯥꯅ ꯄꯨꯡꯇꯥ ꯇꯥꯍꯟꯒꯗꯧꯔꯕꯅꯤ." ꯍꯥꯏ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯍꯥꯏꯌꯨ, ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯏꯕ ꯐꯤꯔꯣꯜꯅꯣ?" "ꯑꯁ, ꯑꯩꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯍꯨꯔꯥꯜꯂꯛꯄꯅꯤ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯁꯣꯏꯗꯅ ꯏꯁꯝꯁꯦ ꯐꯣꯏꯈꯤꯕ ꯇꯥꯔꯦ꯫ ꯑꯩꯗꯤ ꯀꯔꯤ ꯈꯨꯝꯅꯤ?" ꯃꯆꯦꯝꯍꯜ ꯑꯗꯨꯅ, "ꯈꯨꯝꯃꯨ, ꯀꯗꯥꯏꯗꯒꯤꯅꯣ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ." "ꯁꯠ ꯈꯨꯝꯃꯨꯅꯦ, ꯀꯔꯤꯒꯤꯅꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯤ?" ꯑꯇꯣꯝꯕꯤ ꯁꯥꯎꯁꯤꯟꯅꯗꯨꯅ, "ꯈꯨꯝꯒꯦꯍꯦ, ꯃꯥꯒꯤ ꯍꯧꯅꯕꯤ ꯄ꯭ꯔꯣꯛ ꯆꯥꯛꯄꯤꯁꯦ ꯍꯦꯛꯇ ꯇꯧꯔꯛꯏ." ꯈꯨꯝꯃꯨ." ꯑꯇꯣꯝꯕꯤ ꯃꯔꯩ ꯑꯗꯨ ꯀꯣꯟꯁꯤꯟꯅꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯆꯤꯛꯁꯤꯟꯅꯗꯨꯅ, "ꯏꯆꯦꯝꯍꯜ, ꯑꯗꯨꯕꯨꯔꯣ?" ꯑꯅꯤꯁꯨꯕꯤ ꯑꯗꯨꯗꯤ ꯃꯅꯥꯎꯒꯤ ꯃꯇꯥꯠ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯅꯤ꯫ ꯑꯅꯤꯁꯨꯕꯤ ꯑꯗꯨꯅ ꯉꯥꯏꯉꯝꯗꯅ, "ꯁꯠ ꯍꯥꯏꯕ ꯀꯩꯗꯧꯒꯦ? ꯅꯪ ꯅꯔꯩꯒ ꯑꯃꯨꯛ ꯀꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯗꯨꯅ?" "ꯏꯆꯦ ꯌꯥꯏ, ꯅꯪꯁꯦ ꯉꯥꯏꯉꯝꯈꯤꯗ꯭ꯔꯦꯍꯦ, ꯃꯤꯅ ꯍꯥꯏꯗꯧ ꯂꯩꯔꯤꯕꯃꯛꯇꯗ." ꯃꯆꯦꯝꯍꯜꯅ, ꯍꯥꯏꯌꯨ." "ꯑꯗꯨꯕꯨꯔꯣ ꯏꯆꯦꯝꯍꯜ, ꯈꯨꯟꯊꯛꯀꯤ ꯄꯨꯃꯥꯏꯕ ꯂꯋꯥꯏꯇꯥꯡꯗꯣ ꯑꯗꯨꯅ ꯄꯤꯔꯛꯄꯅꯤ." ꯑꯅꯤꯁꯨꯕꯤ ꯃꯇꯥꯠ ꯈꯪꯂꯗꯨꯅ ꯃꯊꯕꯥꯛ ꯌꯩꯗꯨꯅ, "ꯏꯁ, ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦꯍꯦ! ꯍꯥꯏ, ꯆꯤꯟꯊꯤꯕꯤ, ꯁꯦꯡꯅ ꯍꯥꯏꯌꯣ, ꯀꯅꯥꯗꯒꯤ ꯂꯧꯔꯛꯄꯅꯣ?" "ꯀꯩꯅꯣ ꯏꯆꯦ ꯌꯥꯏ, ꯃꯤꯅ ꯄꯤꯔꯛꯄꯅꯦ ꯍꯥꯏꯔꯒ?" "ꯅꯉꯣꯟꯗꯗꯤ ꯀꯔꯤꯒꯤ ꯄꯤꯔꯛꯀꯗꯧꯔꯤꯕ? ꯍꯅꯨꯕꯅꯦꯅ ꯂꯤꯛꯈ꯭ꯔꯕ? ꯃꯉꯣꯟꯗꯒꯤꯁꯨ ꯅꯠꯇꯕ ꯃꯤꯒꯤ ꯃꯌꯨꯝꯗꯒꯤ. ꯑꯗꯨꯒꯤ ꯍꯅꯨꯕꯗꯣ ꯍꯩ ꯃꯁꯨꯡ ꯑꯃ ꯐꯥꯎꯕ ꯆꯥꯒꯦ ꯌꯥꯗꯕꯅꯦ. ꯑꯗꯨꯅ ꯅꯉꯣꯟꯗ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯃꯌꯥꯝ ꯑꯁꯦ ꯄꯤꯔꯛꯀꯗꯧꯔꯤꯕ. ꯉꯔꯥꯡ ꯅꯍꯥꯟꯗ ꯅꯠꯇ꯭ꯔꯣ ꯇꯥꯏꯔꯦꯟ ꯃꯁꯥꯅ ꯀꯜꯂꯛꯇꯅ ꯍꯤꯒꯥ ꯌꯩꯅꯔꯤꯕꯗꯣ? ꯁꯛꯊꯤꯕꯤꯁꯤꯡ, ꯅꯈꯣꯏꯗꯗꯤ ꯀꯗꯥꯏꯗꯒꯤ ꯄꯤꯔꯛꯑꯅꯤꯒꯦ? ꯅꯁꯛꯁꯤꯡꯗꯣ ꯊꯤꯃꯜꯂꯤ. ꯑꯗꯨꯅꯅꯦ, ꯍꯩ ꯃꯁꯨꯡꯗꯤ ꯂꯥꯏꯔꯗꯅ ꯏꯁꯤꯡ ꯌꯥꯎꯝ ꯑꯃ ꯐꯥꯎꯕ ꯄꯤꯊꯛꯅꯤꯡꯉꯣꯏꯌꯦ. ꯑꯩꯈꯣꯏꯗꯧꯅ ꯅꯈꯣꯏꯕꯨ ꯐꯖꯅꯕ ꯍꯣꯠꯅꯖꯧꯋꯣ, ꯑꯁꯤꯒꯨꯝꯕꯁꯦ ꯐꯪꯖꯅꯕ." ꯑꯁꯤ ꯍꯥꯏꯔꯒ ꯑꯇꯣꯝꯕꯤ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ꯫ ꯐꯦꯠ ꯂꯥꯎꯅ ꯁꯥꯎꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯌꯥꯏꯃ ꯃꯈꯥ ꯇꯥꯔꯛꯏ, "ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯕ ꯑꯉꯥꯡꯗꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ! ꯏꯆꯦꯝꯍꯜ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯋꯥꯌꯥꯝ ꯊꯧꯌꯥꯝ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯀꯩꯅꯣ ꯑꯝꯇ ꯄꯤꯊꯣꯛꯅꯕ ꯇꯧꯍꯧ, ꯀꯅꯥꯒꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯉꯒ. ꯅꯠꯇ꯭ꯔꯕꯗꯤꯅꯦ, ꯃꯌꯥꯝ ꯆꯪꯗꯅ
ꯑꯩꯈꯣꯏꯕꯨ ꯇꯥꯜꯂꯛꯄ ꯇꯥꯔꯦ꯫ ꯃꯉꯥꯁꯨꯕꯤ ꯑꯗꯨꯅ ꯏꯆꯦꯝꯍꯜ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯏꯆꯦꯝꯍꯜꯅ ꯍꯥꯏꯔꯒ ꯈꯔ ꯌꯥꯒꯅꯤ, ꯐꯤꯔꯣꯜꯁꯦ ꯃꯃꯜ ꯌꯥꯝꯂꯝꯒꯗꯕꯁꯨ ꯃꯥꯜꯂꯤ, ꯀꯗꯥꯏꯗꯒꯤꯅꯣ ꯑꯝꯇ ꯍꯪꯗꯨꯅ ꯄꯤꯊꯣꯛꯅꯕ ꯇꯧꯈꯣ, ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯇꯥꯜꯂꯛꯂꯕꯗꯤꯅꯦ ꯑꯩꯈꯣꯏ ꯂꯩꯐꯝ ꯑꯝꯇ ꯂꯩꯇꯕ ꯇꯥꯔꯤ, ꯂꯥꯏꯔꯝꯂꯦꯟꯗꯁꯨ ꯆꯪꯁꯤꯟꯗ, ꯃꯤꯔꯝꯂꯦꯟꯗꯁꯨ ꯂꯩꯍꯟꯗ, ꯁꯤꯕꯁꯨ ꯉꯝꯗ, ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯏꯆꯦ ꯇꯞꯅ ꯍꯪꯂꯒꯦ, ꯑꯁꯦꯡꯕꯗꯣ ꯃꯔꯥꯏꯅ ꯍꯥꯏꯖꯔꯛꯀꯅꯤꯗ꯫ ꯃꯆꯦꯝꯍꯜꯗꯣ ꯑꯇꯣꯝꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯑꯇꯣꯝꯕꯤ, ꯅꯪꯕꯨ ꯉꯥꯏꯈꯣꯅꯦꯍꯦ, ꯏꯆꯦ ꯋꯥ ꯍꯥꯏꯒꯦ꯫ ꯑꯇꯣꯝꯕꯤ ꯆꯠꯂꯝꯕꯗꯨ ꯂꯦꯞꯇꯨꯅ, ꯏꯆꯦꯝꯍꯜ ꯀꯔꯤꯃꯨꯛ ꯋꯥꯠꯂꯤꯒꯦ? ꯅꯠꯇꯦ ꯅꯪꯕꯨ ꯐꯤꯔꯣꯜꯁꯤꯕꯨ ꯑꯁꯦꯡꯕꯒꯤ ꯔꯥꯏꯃꯤ? ꯍꯣꯏꯃꯤ ꯏꯆꯦꯝꯍꯜ, ꯑꯩꯅ ꯅꯈꯣꯏ ꯃꯌꯥꯝꯗ ꯑꯣꯏꯗꯕ ꯑꯃꯨꯛ ꯉꯥꯡꯈꯤꯗ꯭ꯔꯣ? ꯏꯆꯦꯝꯍꯜꯗꯤ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯅꯠꯇꯦ, ꯑꯁꯨꯛ ꯌꯥꯝꯕ ꯁꯅꯥ ꯂꯤꯛꯀꯣꯟ ꯑꯁꯤꯁꯨ ꯏꯄꯨꯅ ꯄꯤꯔꯛꯄ꯭ꯔꯅꯦ? ꯍꯣꯏ ꯄꯤꯔꯛꯑꯦ, ꯃꯗꯨꯒꯤ ꯍꯅꯨꯕꯗꯣ ꯅꯣꯏꯗ ꯁꯥꯊꯤꯕ ꯁꯥꯕꯒꯤ ꯋꯥꯅꯤ, ꯑꯩꯉꯣꯟꯗꯗꯤꯅꯦ ꯀꯩꯝꯇ ꯇꯧꯗꯦ, ꯃꯥꯏꯗꯣ ꯑꯩ ꯄꯥꯝꯃꯤꯔ ꯈꯪꯗꯦꯗ꯫ ꯏꯆꯦꯝꯍꯜ, ꯁꯤ ꯐꯥꯎꯕ ꯑꯩꯅ ꯌꯥꯔꯦ ꯑꯣꯛꯑꯦ ꯍꯥꯏꯕꯗꯒꯤ ꯌꯥꯝ ꯄꯤꯔꯛꯇ꯭ꯔꯕꯅꯤ, ꯏꯆꯦ ꯍꯣꯏꯒꯤꯁꯨ ꯌꯥꯎꯅ ꯂꯧꯔꯛꯎꯔꯥ? ꯏꯆꯦꯝꯍꯜ ꯍꯣꯏꯅ ꯄꯥꯝꯃꯗꯤ ꯑꯩ ꯂꯧꯔꯛꯀꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯏꯆꯦꯅꯦ ꯀꯩꯝꯇ ꯄꯥꯝꯗꯦ, ꯑꯩꯈꯣꯏꯅ ꯀꯦꯔꯒ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ, ꯇꯥꯏꯕꯪ ꯃꯤꯅ ꯎꯕ ꯉꯝꯕꯁꯨ ꯅꯠꯇꯦ, ꯎꯔꯦ ꯂꯧꯅ ꯂꯩꯅꯕ ꯌꯥꯕꯁꯨ ꯅꯠꯇꯦ, ꯋꯥꯏ ꯆꯤꯟꯅꯅꯕꯅꯤ, ꯄꯥꯝꯖꯗꯦ ꯄꯥꯝꯖꯗꯦ, ꯑꯗꯣ ꯅꯪ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ? ꯍꯣꯏ ꯃꯦ, ꯁꯦꯡꯉꯦ ꯃꯦ꯫ ꯐꯔꯦ ꯐꯔꯦ, ꯏꯅꯥꯎꯅ ꯁꯦꯡꯉꯦ ꯍꯥꯏꯔꯕꯅꯤꯅ, ꯑꯗꯨꯕꯨ ꯌꯦꯡꯉꯣꯏ ꯑꯇꯣꯝꯕꯤ, ꯑꯩꯈꯣꯏꯗꯤ ꯂꯥꯌꯥꯝ ꯑꯇꯩꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ, ꯂꯥꯌꯥꯝꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ, ꯑꯩꯈꯣꯏꯅ ꯑꯣꯛꯅꯕ ꯌꯥꯕ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯑꯝꯇ ꯅꯠꯇꯦ꯫ ꯏꯆꯦꯝꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ, ꯋꯥꯈꯜ ꯇꯥꯎꯀꯣ, ꯉꯥꯎꯁꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦ, ꯂꯥꯌꯥꯝꯁꯤꯡꯅ ꯅꯣꯛꯅꯕꯗꯣ ꯏꯀꯥꯏꯖꯩ, ꯃꯗꯨ ꯈꯪꯅ ꯆꯠꯂꯨ꯫ ꯍꯣꯏꯕ ꯏꯆꯦꯝꯍꯜ, ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯇꯣꯝꯕꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯥꯅ ꯉꯝꯗꯨꯅ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯏꯄꯨ ꯃꯥꯏꯕꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯅ ꯅꯝꯗꯨꯅ ꯑꯗꯨꯃꯛ ꯌꯦꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯃꯆꯦꯝ ꯆꯤꯡꯅꯗꯦ, ꯆꯤꯡꯅꯕ ꯊꯥꯖꯗꯕ ꯑꯗꯨꯃꯛ ꯄꯣꯛꯂꯤ ꯑꯇꯣꯝꯕꯤ ꯁꯛꯇ ꯅꯠꯇꯦ ꯍꯩꯕ ꯁꯤꯡꯕꯗ ꯈꯗ꯭ꯔꯛꯀ ꯃꯗ꯭ꯔꯛꯀꯇ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯍꯤꯌꯥꯏ ꯑꯃꯗꯤ ꯐꯖꯕꯤ ꯁꯟꯙ꯭ꯌꯥꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯗꯨꯅ ꯀꯥꯗ ꯆꯪꯂꯛꯏ꯫ ꯍꯤꯌꯥꯏ ꯊꯣꯡꯖꯤꯟ ꯍꯦꯛ ꯀꯥꯟꯁꯤꯟꯕꯒ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯍꯤꯌꯥꯏ ꯆꯪꯁꯤꯟꯗꯨꯅ ꯑꯀꯣꯏꯕꯗꯨ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯥꯏꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯂꯩꯕ ꯎꯗ꯭ꯔꯦ꯫ ꯍꯤꯌꯥꯏ ꯐꯖꯕꯤꯗ ꯆꯤꯡꯅꯅ, ꯐꯖꯕꯤ, ꯅꯪ ꯁꯨꯝꯇ ꯌꯦꯡꯉꯨ ꯂꯥꯎꯅꯦ, ꯀꯥꯁꯤꯕꯨ ꯃꯤ ꯆꯪꯉꯝꯕꯁꯨ ꯃꯥꯜꯂꯤ, ꯏꯆꯥꯏ ꯆꯥꯏꯔꯤꯁꯤꯕꯨ꯫ ꯍꯣꯏꯅꯦ ꯃꯖꯥꯏꯕꯦꯝꯃ, ꯀꯅꯥ ꯆꯪꯉꯝꯕꯖꯥꯠꯅꯣ, ꯐꯃꯨꯡꯒꯥꯁꯦ ꯃꯤꯅ ꯀꯥꯈꯠꯂꯝꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤꯁꯤꯕꯣ? ꯍꯤꯌꯥꯏ ꯆꯤꯡꯅꯅ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯕꯗ ꯍꯧꯖꯤꯛꯇ ꯊꯅꯝꯕ ꯐꯤꯔꯣꯜ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯤꯌꯥꯏ ꯄꯥꯈꯠꯅ, ꯐꯖꯕꯤ, ꯅꯪꯕꯨ ꯑꯝꯇ ꯂꯥꯛꯑꯣꯃꯦ꯫ ꯃꯖꯥꯏꯕꯦꯝꯃ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯌꯦꯡꯉꯨꯅꯦ ꯐꯖꯕꯤ, ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯑꯩꯅ ꯊꯅꯝꯕ ꯐꯤꯔꯣꯜ ꯁꯅꯥ ꯂꯨꯄꯥꯗꯣ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯤꯕꯁꯦ꯫ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ? ꯃꯖꯥꯏꯕꯦꯝꯃ, ꯏꯅꯤꯡꯊꯧꯗ ꯑꯃꯨꯛꯇ ꯇꯥꯛꯍꯧꯔꯨꯁꯤ꯫ ꯑꯅꯤꯗꯨ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯊꯣꯔꯛꯇꯨꯅ ꯍꯤꯌꯥꯏꯅ ꯃꯄꯥꯕꯨꯡꯗ, ꯄꯟꯊꯧ, ꯄꯟꯊꯧ ꯑꯄꯣꯛꯄ, ꯅꯃꯣꯝ ꯑꯩꯒꯤ ꯍꯧꯖꯤꯛꯇ ꯊꯅꯝꯕ ꯐꯤꯔꯣꯜ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯅꯨꯡꯁꯥ ꯊꯤꯅ, ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯁꯅꯥ ꯂꯨꯄꯥ ꯐꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ? ꯍꯣꯏ ꯏꯄꯥ ꯏꯕꯨꯡꯉꯣ, ꯀꯨꯏꯈꯤꯕ ꯅꯠꯇꯤꯌꯦ, ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯉꯥꯏꯍꯥꯛ ꯑꯗꯨꯗꯅꯤ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯀꯗꯥꯏꯗ ꯊꯅꯝꯕꯒꯦ? ꯏꯄꯥ ꯏꯕꯨꯡꯉꯣ, ꯎꯄꯨ ꯃꯅꯨꯡꯗ ꯊꯝꯖꯔꯝꯕꯅꯤ꯫ ꯀꯔꯤꯅꯣꯅꯦ, ꯅꯪꯒꯤ ꯀꯥꯗꯨꯕꯨ ꯀꯅꯥꯅ ꯆꯪꯗꯅ? ꯐꯖꯕꯤ ꯅꯈꯣꯏ ꯅꯤꯡꯊꯤꯅ ꯌꯦꯡꯂꯤꯀꯣ? ꯐꯖꯕꯤ ꯈꯨꯝꯂꯛꯏ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯌꯦꯡꯖꯔꯦ, ꯂꯩꯔꯝꯗ꯭ꯔꯦ, ꯐꯃꯨꯡ ꯑꯗꯨꯗꯤ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯅꯥꯃꯛꯇꯤ ꯑꯣꯏꯔꯤꯒꯕ, ꯏꯆꯥꯒꯤ ꯀꯥꯗꯒꯤꯃꯛ ꯃꯥꯡꯕꯁꯤꯗꯤ ꯂꯥꯛꯆꯈ꯭ꯔꯦꯗ꯫ ꯐꯔꯦ ꯐꯔꯦ, ꯐꯖꯕꯤ ꯅꯪꯁꯨ ꯍꯟꯅꯅꯕ ꯇꯧꯔꯣ, ꯏꯆꯥ ꯃꯝꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ, ꯍꯌꯦꯡ ꯇꯞꯅ ꯊꯤꯔꯁꯤ, ꯏꯆꯥꯒꯤ ꯄꯣꯠꯄꯨ ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦ, ꯏꯄꯥꯅ ꯉꯝꯅꯅꯕ ꯊꯤꯒꯅꯤ, ꯆꯪꯉꯣ ꯆꯪꯉꯣ, ꯀꯩꯁꯨ ꯈꯜꯂꯨꯒꯅꯨ, ꯏꯄꯥ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯅꯤꯗꯨ ꯎꯄꯥꯏ ꯂꯩꯇ ꯆꯪꯈꯤ꯫ ꯐꯖꯕꯤ ꯍꯤꯌꯥꯏꯗ ꯊꯦꯝꯖꯤꯟꯕꯤꯔꯛꯏ, ꯃꯖꯥꯏꯕꯦꯝꯃ, ꯀꯩꯝꯇ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕꯤꯔꯨꯔꯅꯨ, ꯏꯄꯥ ꯏꯕꯨꯡꯉꯣꯅꯁꯨ ꯐꯪꯅꯅꯕ ꯊꯤꯒꯦ ꯍꯥꯏꯔꯤꯕꯁꯤꯗꯤ, ꯐꯪꯗ꯭ꯔꯒꯅ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯁꯥꯔꯒ ꯂꯣꯏꯔꯦ, ꯏꯕꯦꯝꯃꯒꯤꯕꯨ ꯀꯔꯤ ꯋꯥꯠꯅꯤ ꯍꯥꯏꯕꯒꯦ, ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯄꯣꯊꯥꯔꯒ ꯂꯩꯕꯤꯌꯨ, ꯅꯅꯥꯏꯁꯨ ꯍꯟꯅꯅꯕ ꯇꯧꯖꯔꯒꯦ꯫ ꯐꯔꯦ ꯐꯖꯕꯤ, ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯎꯀꯣ, ꯐꯤꯔꯣꯜꯁꯤꯡ ꯑꯗꯣ ꯊꯤꯗꯕ ꯌꯥꯗꯕꯅꯤ꯫ ꯐꯒꯅꯤ ꯏꯕꯦꯝꯃ, ꯅꯅꯥꯏꯅ ꯐꯅꯅꯕ ꯂꯣꯏꯅ ꯍꯣꯠꯅꯖꯒꯅꯤ꯫ ꯐꯖꯕꯤ ꯍꯤꯌꯥꯏꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯊꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯅꯊꯣꯡ ꯑꯗꯨꯗ ꯁꯦꯂꯨꯡꯕꯅ ꯁꯟꯇ꯭ꯔꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ, ꯏꯕꯨꯡꯉꯣ ꯁꯦꯂꯨꯡꯕ, ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯕꯗ ꯊꯤꯟꯕꯤꯌꯨ꯫ ꯀꯗꯥꯏꯗꯒꯤ, ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯄꯥꯈꯨꯜ ꯆꯠꯄꯗ ꯈ꯭ꯋꯥꯡ ꯑꯁꯦ ꯅꯥꯕꯅ ꯁꯤꯒꯗꯧꯔꯕꯅꯤ, ꯉꯝꯃꯔꯣꯏ꯫ ꯐꯖꯕꯤ ꯁꯥꯎꯅ, ꯑꯣ, ꯉꯝꯃꯣꯏꯌꯦ,
ꯑꯩꯈꯣꯏꯅ ꯍꯥꯏꯔꯒꯗꯤ ꯀꯗꯥꯏꯗꯒꯤ ꯉꯝꯃꯅꯤ? ꯏꯆꯦꯝꯃꯅ ꯍꯥꯏꯔꯕꯗꯤ ꯉꯝꯒꯗꯕ. ꯑꯩꯈꯣꯏꯅꯒ ꯅꯣꯡ ꯐꯥꯗꯣꯛ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯧꯕꯤꯌꯨ, ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯗ ꯄꯥꯡꯕꯤꯕꯒ ꯅꯠꯇꯦ. ꯐꯖꯕꯤ ꯐꯦꯠ ꯂꯥꯎꯅ ꯒꯝ ꯒꯝ ꯆꯠꯈꯤ. ꯁꯦꯂꯨꯡꯕ ꯂꯛꯅꯒꯦ ꯍꯥꯏꯅ ꯇꯧꯔꯨꯕꯅꯤ. ꯁꯦꯂꯨꯡꯕ ꯅꯣꯛꯇꯨꯅ, "ꯍꯥꯏ ꯐꯖꯕꯤ, ꯉꯥꯏꯈꯣꯅꯦ, ꯊꯤꯟꯕꯤꯒꯦ. ꯏꯕꯨꯡꯅ ꯐꯥꯒꯤ ꯑꯗꯨꯛ ꯇꯧꯕꯅꯦꯕ." "ꯍꯣ ꯌꯥꯔꯦ ꯌꯥꯔꯦ, ꯈꯪꯉꯦ. ꯏꯊꯟꯗ ꯑꯗꯨꯝ ꯆꯠꯆꯔꯒꯦ." ꯐꯖꯕꯤ ꯁꯥꯎꯅ ꯆꯠꯈꯤ ꯁꯦꯂꯨꯡꯕ ꯃꯊꯟꯇ. ꯏꯍꯦ, ꯁꯥꯎꯔꯤꯕ ꯀꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ. ꯈꯔꯒ ꯊꯤꯔꯤꯉꯩ ꯃꯊꯛ ꯑꯁꯤꯗ ꯁꯥꯎꯔꯤꯕꯅꯤ ꯀꯥꯏꯅ ꯑꯃꯨꯛꯁꯨ ꯁꯨꯒꯠꯄꯁꯤꯗꯤ ꯂꯣꯏꯔꯦꯍꯦ. ꯏꯁ, ꯀꯔꯤꯒꯤꯅꯣ ꯐꯖꯕꯤꯅ ꯑꯁꯨꯛ ꯌꯥꯝ ꯊꯤꯔꯤꯁꯤꯕꯣ? ꯍꯤꯌꯥꯏ ꯃꯥꯗꯤ ꯃꯐꯤ ꯃꯔꯣꯜ ꯃꯥꯡꯈꯤꯕꯒꯤ ꯎꯪꯗꯨꯅ ꯂꯩꯔꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯤꯖꯅ. "ꯏꯃꯥꯒꯤ ꯍꯤꯌꯥꯏ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ?" ꯍꯤꯌꯥꯏ ꯇꯞꯅ, "ꯏꯃꯥ, ꯑꯩꯒꯤ ꯐꯤ ꯀꯥꯁꯤꯗꯒꯤ ꯃꯥꯡꯈꯤꯕ ꯑꯁꯤꯗꯤ ꯅꯆꯥ ꯊꯋꯥꯏꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ. ꯍꯩ, ꯑꯉꯥꯎꯕꯤꯁꯤꯗꯤ, ꯑꯗꯨꯕꯨ ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ? ꯃꯥꯡꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯁꯥꯍꯜꯂꯒ ꯂꯣꯏꯔꯦꯗꯅ. ꯏꯆꯥꯒꯤꯕꯨ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ?" "ꯏꯃꯥ, ꯐꯤꯁꯤꯡꯗꯣ ꯄꯥꯝꯃꯨꯕꯒꯤ ꯋꯥ ꯅꯠꯇꯦ. ꯂꯩꯔꯤꯕ ꯑꯁꯨꯛ ꯌꯥꯝꯕ ꯃꯌꯥꯝ ꯑꯁꯤꯗꯤ ꯃꯥꯡꯗꯗꯅ ꯑꯩꯒꯤ ꯈꯛ ꯃꯥꯡꯕ ꯑꯁꯤꯗ ꯅꯆꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ. ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯗꯨꯅ ꯑꯩꯒ ꯅꯨꯡꯉꯥꯏꯅꯗꯕ ꯀꯅꯥꯝꯇꯁꯨ ꯂꯩꯈꯤꯕꯁꯨ ꯅꯠꯇꯦ. ꯐꯔꯦ, ꯏꯆꯥꯅ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯨꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯨ ꯅꯄꯥꯕꯨꯡꯅ ꯑꯣꯏꯔꯤ. ꯀꯔꯤꯒꯤ ꯏꯆꯥꯒꯤ ꯐꯤ ꯃꯥꯡꯂꯨꯒꯅꯤ? ꯅꯄꯥꯕꯨꯡꯗ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯊꯣꯛꯅꯅꯕ ꯊꯤꯍꯟꯒꯅꯤ. ꯐꯪꯕ ꯊꯣꯛꯂꯕ ꯃꯤꯁꯛ ꯑꯗꯨꯗ ꯃꯅꯥ ꯆꯥꯎꯅ ꯄꯤꯍꯟꯒꯅꯤ. ꯏꯆꯥ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯃꯠꯇ ꯈꯜꯂꯨꯒꯅꯨ. ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ." ꯁꯤꯖ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯖꯗꯨꯅ ꯊꯝꯕꯤꯔꯝꯃꯤ. ꯀꯣꯟꯗꯨꯝ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯐꯖꯕꯤ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ. ꯐꯅ ꯀꯨꯏꯔꯕ ꯐꯥꯎꯕ ꯍꯜꯂꯛꯇꯕ ꯑꯗꯨꯗ, "ꯑꯁꯤꯒꯤ ꯁꯛꯊꯤꯕꯤꯁꯦ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯦꯅꯦ. ꯃꯁꯦ ꯀꯣꯅꯨꯡ ꯆꯠꯄ꯭ꯔꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯕ. ꯃꯁꯤꯅꯦ ꯀꯣꯅꯨꯡꯗꯒ ꯃꯁꯛꯇꯨ ꯊꯤꯃꯜꯂꯤꯗ. ꯀꯅꯥꯏ ꯅꯨꯄꯥꯅꯕꯨ ꯍꯥꯏꯕꯤꯅꯤꯅ. ꯆꯪꯉꯒꯦꯗ. ꯑꯁꯨꯛ ꯀꯨꯏꯔꯕꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇꯦ. ꯂꯩꯔꯛ ꯆꯠꯄ ꯃꯤꯅ ꯑꯩꯕꯨ ꯊꯕꯛ ꯂꯩꯇꯕ ꯃꯤ ꯑꯣꯏꯅ ꯎꯔꯝꯕ ꯇꯥꯔꯦ." ꯀꯣꯟꯗꯨꯝ ꯈꯟꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈꯤ. ꯀꯣꯟꯗꯨꯝꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯐꯖꯕꯤꯒ ꯊꯩꯅꯔꯦ. "ꯑꯁ, ꯅꯨꯃꯤꯠꯁꯤꯁꯨ ꯐꯅ ꯊꯦꯡꯂꯦꯗꯅ. ꯁꯣꯔꯣꯛ ꯑꯁꯤꯁꯨ ꯀꯅꯥꯝꯇ ꯆꯠꯄ ꯎꯈꯤꯗ꯭ꯔꯦ. ꯂꯥꯏꯐꯝ ꯇꯤꯟꯐꯝꯒ ꯀꯟꯕꯅꯦ. ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯑꯩꯗꯤ." ꯐꯖꯕꯤ ꯃꯥꯁꯨ ꯅꯍꯥ ꯃꯈꯩꯗꯤ ꯊꯧꯅꯥ ꯐꯅ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯇꯨꯛ ꯇꯨꯛꯊꯔꯦ. ꯍꯤꯌꯥꯏꯒꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯒ ꯁꯤꯖ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯁꯅꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯝꯇ ꯆꯪꯖꯔꯛꯀꯦ." "ꯁꯤꯖ, ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ? ꯂꯥꯎ ꯂꯥꯎ." "ꯁꯅꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯅꯨꯄꯤꯗꯣ ꯆꯤꯟꯇꯥ ꯄꯨꯗꯨꯅ ꯂꯩꯍꯧꯏ. ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯖꯗ꯭ꯔꯦ." "ꯑꯦ, ꯀꯔꯤꯒꯤ? ꯃꯥꯗꯤ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯕꯗꯤ ꯀꯔꯤꯒꯤꯅꯣ?" "ꯍꯣ, ꯀꯔꯤꯒꯤ ꯑꯣꯏꯔꯨꯅꯤ? ꯃꯐꯤ ꯃꯔꯣꯜ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯛ ꯌꯥꯝꯕꯗꯨꯕꯨ ꯃꯥꯡꯈ꯭ꯔꯒ ꯀꯅꯥꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯒꯦ? ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯇꯥꯍꯧꯕꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ. ꯏꯍꯤꯡ ꯍꯤꯡꯅ ꯀꯥ ꯑꯗꯨꯃꯛꯇꯒꯤ ꯃꯥꯡꯈꯤꯕ ꯑꯗꯨꯗꯤ ꯀꯅꯥꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯒꯦ? ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯅ ꯍꯥꯏꯗꯕꯒꯤ ꯋꯥꯅꯤ. ꯁꯦꯜ ꯑꯣꯏꯅ ꯑꯣꯟꯊꯣꯛꯂꯕꯁꯨ ꯐꯅ ꯌꯥꯝꯒꯅꯤ. ꯂꯩꯕꯥꯛꯁꯤꯒꯤ ꯃꯄꯨꯅꯤ. ꯏꯕꯨꯡꯉꯣ, ꯏꯆꯥꯒꯤ ꯃꯥꯡꯈ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯐꯪꯅꯅꯕ ꯑꯝꯇ ꯊꯤꯕꯤꯌꯨ." "ꯏꯍꯦ, ꯊꯤꯌꯨ ꯍꯥꯏꯔꯕꯁꯨ ꯊꯤꯅꯤ, ꯊꯤꯗ꯭ꯔꯦ. ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯆꯞ ꯃꯥꯟꯅꯕ ꯀꯣꯛꯊꯣꯡ ꯑꯃ ꯁꯥꯔꯒ ꯂꯣꯏꯔꯦꯗꯅ." "ꯑꯃꯨꯛ ꯅꯧꯅ ꯁꯦꯝꯕ ꯁꯥꯕ ꯑꯗꯨ ꯅꯠꯇꯤꯌꯦ ꯅꯆꯥꯅ ꯄꯥꯝꯂꯤꯕꯁꯦ. ꯏꯕꯨꯡꯉꯣꯅ ꯑꯃꯨꯛꯇꯪ ꯂꯩꯕꯥꯛ ꯄꯥꯎ ꯆꯦꯟꯗꯨꯅ ꯊꯤꯕꯤꯌꯨ. ꯅꯆꯥ ꯅꯤꯡꯉꯣꯜ ꯑꯁꯦ ꯑꯃꯈꯛꯇꯅꯤ. ꯃꯕꯨꯛꯅꯤꯡ ꯅꯥꯍꯟꯕꯗꯤꯅꯦ ꯑꯩ ꯄꯥꯝꯖꯗꯦ. ꯏꯕꯨꯡꯉꯣ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯃꯁꯤꯗ ꯂꯩꯔꯤꯕ. ꯑꯩꯗꯤꯅꯦ ꯏꯆꯥꯒ ꯂꯩꯃꯤꯟꯅꯕꯅꯤꯅ ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯃꯥ ꯑꯩꯅ ꯁꯔꯨꯛ 100 ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯗꯦꯗ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯝꯅ ꯅꯈꯣꯏꯅ ꯈꯜꯂꯕꯗꯤ ꯍꯧꯖꯤꯛꯃꯛ ꯁꯒꯣꯜ ꯄꯥꯎ ꯊꯥꯕ ꯍꯥꯏꯕꯗꯨꯅꯤ. ꯆꯠꯂꯣ ꯆꯠꯂꯣ, ꯅꯆꯥꯗꯣ ꯑꯃꯨꯛꯇ ꯊꯦꯝꯂꯨ." ꯁꯤꯖ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗꯅ ꯊꯣꯛꯈꯤ. ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯁꯦꯂꯨꯡꯕꯗ, "ꯍꯥꯏ, ꯁꯦꯂꯨꯡꯕ, ꯅꯪꯕꯨ ꯑꯃꯨꯛꯇ ꯂꯥꯛꯎꯅꯦꯍꯦ." "ꯁꯅꯥ ꯏꯕꯨꯡꯉꯣ, ꯀꯔꯤ ꯇꯥꯛꯄꯤꯒꯅꯤ?" "ꯌꯦꯡꯉꯨ, ꯍꯧꯖꯤꯛꯇ ꯏꯆꯥ ꯍꯤꯌꯥꯏꯒꯤ ꯃꯐꯤ ꯃꯔꯣꯜ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯕ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯥꯡꯈ꯭ꯔꯦ. ꯃꯗꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯅꯥꯒꯨꯝꯕꯤꯅ ꯂꯧꯕ ꯎꯕ ꯊꯣꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯧ. ꯂꯧ ꯄꯔꯤ 30, ꯁꯅꯥ ꯃꯣꯍꯣꯔ 50 ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯎ." ꯁꯦꯂꯨꯡꯕ ꯉꯛꯅ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯇꯨꯅ, "ꯏꯁ, ꯀꯔꯤ ꯍꯥꯏꯕ? ꯁꯅꯥ ꯃꯣꯍꯣꯔ 50, ꯂꯧ ꯄꯔꯤ 30 ꯍꯥꯏꯕ? ꯍꯣꯏꯅꯦ ꯁꯦꯂꯨꯡꯕ." "ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯑꯗꯨꯛ ꯌꯥꯝꯅ ꯄꯤꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯃꯨꯛ ꯅꯧꯅ ꯁꯥꯕꯗꯤ, ꯑꯃ ꯁꯥꯕꯗꯨꯗꯒꯤ ꯍꯦꯟꯅ ꯐꯅ ꯌꯥꯝꯅꯗꯤ ꯁꯥꯅꯤꯕꯣ." "ꯍꯥꯏ, ꯃꯗꯨ ꯌꯥꯗ꯭ꯔꯗꯨꯅ ꯇꯧꯔꯤꯕꯅꯤꯅꯦ. ꯏꯆꯥ ꯍꯤꯌꯥꯏꯅ ꯀꯞꯂꯤꯕꯁꯤ ꯎꯔꯕ꯭ꯔꯥ?" "ꯀꯔꯤ ꯍꯥꯏꯕ? ꯁꯅꯥ ꯏꯕꯨꯡꯉꯣ, ꯃꯖꯥ ꯏꯕꯦꯝꯃ ꯍꯤꯌꯥꯏꯒꯤ ꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈ꯭ꯔꯕ?"
ꯇꯥꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯗꯨꯅ ꯃꯄꯥ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯏꯁ ꯂꯣꯏꯔꯦꯗꯅ ꯀꯅꯥꯃꯛꯅꯗꯤ ꯂꯧꯔꯤꯒꯕ ꯑꯆꯝꯕ ꯃꯤꯁꯛꯇꯤ ꯑꯣꯏꯔꯔꯣꯏ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯕ ꯑꯁꯤꯗꯕꯨ ꯑꯗꯨꯁꯨ ꯀꯥꯃꯛꯇꯒꯤ ꯍꯔꯦ ꯍꯔꯦ ꯐꯔꯦ ꯅꯅꯥꯏ ꯁꯅꯥꯄꯥꯎ ꯍꯧꯖꯤꯛꯃꯛ ꯆꯦꯟꯖꯔꯨꯔꯒꯦ ꯁꯦꯂꯨꯡꯕ ꯍꯤꯌꯥꯏꯅ ꯀꯞꯂꯦ ꯍꯥꯏꯕ ꯑꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯥ ꯊꯤꯈ꯭ꯔꯦ ꯅꯣꯡꯃꯇ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯗꯕ ꯍꯤꯌꯥꯏꯅꯤ ꯅꯤꯡꯊꯧ ꯃꯆꯥ ꯅꯨꯄꯤꯗ ꯅꯨꯄꯤꯅꯤ ꯃꯥꯅ ꯍꯥꯏꯕꯒ ꯇꯧꯕꯅ ꯍꯦꯛꯇ ꯍꯥꯜꯂꯤ ꯃꯕꯨꯡ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯍꯤꯌꯥꯏꯅꯤ ꯅꯣꯡꯃꯇ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯍꯟꯕ ꯅꯠꯇꯦ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ ꯍꯤꯌꯥꯏ ꯃꯥꯅ ꯀꯦꯖꯔꯤꯕ ꯆꯥꯎꯖꯔꯤꯕ ꯑꯁꯤꯗꯤ ꯁꯦꯂꯨꯡꯕ ꯁꯒꯣꯜ ꯄꯥꯎ ꯆꯦꯟꯕ ꯍꯧꯔꯛꯏ ꯍꯥꯏ ꯍꯥꯏ ꯀꯪꯂꯩ ꯃꯤꯌꯥꯝ ꯇꯥꯗꯕꯁꯤꯡ ꯇꯥꯍꯧꯔꯣ ꯁꯅꯥ ꯄꯥꯎꯅꯤ ꯑꯅꯤꯔꯛ ꯁꯨꯍꯩꯗꯦ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯐꯤꯔꯣꯜ ꯑꯁꯨꯕ ꯑꯃꯗꯤ ꯂꯤꯛ ꯀꯣꯟ ꯄꯨꯟꯅ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯀꯥꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯀꯅꯥꯒꯨꯝꯕꯅ ꯂꯧꯕ ꯊꯣꯛꯂꯕꯁꯨ ꯅꯁꯥꯒꯤ ꯅꯔꯥꯜ ꯌꯥꯖꯗꯨꯅ ꯏꯅꯤꯡꯊꯧꯗ ꯁꯤꯟꯅꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯊꯦꯡꯅꯕ ꯊꯣꯛꯂꯕꯗꯤ ꯈꯨꯗꯛ ꯑꯗꯨꯗ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ ꯀꯅꯥꯒꯨꯝꯕꯅ ꯊꯦꯡꯅꯕꯤꯕ ꯊꯣꯛꯂꯕꯁꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯂꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧꯅ ꯂꯧ ꯄꯔꯤ 60 ꯁꯅꯥ ꯃꯣꯍꯣꯔ 50 ꯃꯅꯥ ꯑꯣꯏꯅ ꯄꯤꯒꯅꯤ ꯍꯥꯏ ꯇꯥꯗꯕꯁꯤꯡ ꯇꯥꯍꯧꯔꯣ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯌꯥꯊꯪꯅꯤ ꯁꯦꯂꯨꯡꯕ ꯀꯪꯂꯩ ꯂꯩꯔꯛ ꯈꯨꯂꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯅꯥ ꯄꯥꯎ ꯆꯦꯜꯂꯛꯏ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯏꯁ ꯑꯩꯅꯒ ꯐꯪꯕ ꯑꯣꯏꯔꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤ ꯃꯄꯣꯛ ꯑꯁꯤꯒꯤ ꯐꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯆꯥꯕ ꯌꯥꯔꯒꯅꯤ ꯀꯅꯥꯃꯛꯇꯤ ꯐꯪꯂꯤꯒꯕ ꯁꯦꯂꯨꯡꯕ ꯃꯊꯟꯇ ꯁꯅꯥ ꯌꯥꯊꯪ ꯏꯟꯅ ꯃꯋꯣꯟ ꯈꯟꯖꯔꯛꯏ ꯁꯦꯂꯨꯡꯕꯅ ꯂꯥꯎꯔꯤꯕꯗꯨ ꯀꯪꯂꯩ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯅ ꯇꯥꯔꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯤꯄꯥꯏꯅꯩ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗꯒꯤ ꯀꯔꯝꯅ ꯄꯣꯠ ꯃꯥꯡꯂꯤꯕꯅꯣ ꯑꯔꯥꯏꯕ ꯃꯤ ꯑꯣꯏꯔꯝꯂꯔꯣꯏ ꯍꯥꯏꯅ ꯇꯣꯝꯕꯤꯔꯩ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏ ꯀꯣꯟꯗꯨꯝ ꯆꯦꯡ ꯕꯣꯔꯥꯁꯦ ꯑꯝꯇ ꯊꯥꯡꯖꯤꯜꯂꯨ ꯂꯥꯎ ꯀꯣꯟꯗꯨꯝ ꯁꯥꯎꯔꯞꯅ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯃꯥ ꯑꯩ ꯉꯝꯃꯨꯏ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯔꯣꯏꯗꯧꯅꯤ ꯄꯥꯈꯣꯟꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯍꯥꯏ ꯍꯨꯔꯥꯟꯕ ꯅꯪ ꯐꯃꯨꯡ ꯃꯅꯨꯡ ꯐꯈꯥ ꯂꯨꯈꯥꯗ ꯀꯗꯥꯏꯗ ꯀꯔꯤ ꯂꯩ ꯁꯦꯜ ꯍꯨꯔꯥꯟꯕꯗꯤ ꯉꯝꯃꯦꯕ ꯅꯪ ꯊꯕꯛ ꯑꯃꯈꯛꯇ ꯍꯥꯏꯔꯕꯗꯤ ꯌꯥꯔꯣꯏꯗꯕꯅꯤ ꯅꯪ ꯍꯨꯔꯥꯜꯂꯤꯅꯦꯅ ꯃꯐꯝ ꯈꯪꯅ ꯃꯤꯗꯧꯅ ꯍꯨꯔꯥꯟꯕꯁꯨ ꯅꯠꯇꯦ ꯑꯣ ꯏꯃꯥꯅ ꯍꯥꯏꯁꯤꯅꯗꯤ ꯃꯤꯉꯣꯟꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯥꯟꯆꯥꯡ ꯍꯨꯔꯥꯟꯕꯗꯤ ꯌꯥꯏꯁꯤꯔꯣ ꯍꯣ ꯌꯥꯏꯌꯦ ꯃꯤꯗꯤ ꯌꯦꯡꯉꯨ ꯁꯅꯥ ꯀꯣꯅꯨꯡꯗꯗꯤ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯃꯄꯤ ꯃꯔꯣꯜ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯁꯅꯥ ꯄꯥꯎ ꯍꯧꯖꯤꯛꯇ ꯆꯦꯜꯂꯝꯃꯤꯕꯗꯨꯅꯤ ꯀꯣꯟꯗꯨꯝ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯑꯦ ꯀꯔꯤ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯁꯅꯥ ꯂꯨꯄꯥ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯍꯣꯏꯅꯦꯍꯦ ꯑꯗꯨꯅꯦ ꯂꯩꯕꯥꯛ ꯑꯁꯦ ꯏꯔꯥꯡ ꯂꯥꯡꯅꯔꯤꯕꯁꯦ ꯐꯪꯂꯕꯗꯤ ꯁꯅꯥ ꯃꯣꯍꯣꯔ 50 ꯂꯧ ꯄꯔꯤ 60 ꯄꯤꯅꯤ ꯍꯥꯏꯔꯤꯕꯁꯦ ꯅꯠꯇꯦ ꯏꯃꯥ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯁꯅꯥꯁꯤꯡ ꯑꯗꯨꯗꯤ ꯀꯌꯥꯝ ꯌꯥꯝꯂꯝꯒꯅꯤ ꯌꯥꯝꯂꯝꯒꯅꯤ ꯁꯅꯥꯒꯤ ꯁꯅꯥ ꯂꯩ ꯈꯨꯖꯤ ꯈꯨꯗꯣꯞ ꯂꯤꯛ ꯃꯈꯜ ꯀꯌꯥ ꯑꯃ ꯌꯥꯝꯂꯝꯒꯅꯤ ꯑꯗꯨꯒ ꯐꯪꯕꯗ ꯁꯅꯥ ꯂꯧ ꯀꯌా ꯑꯃ ꯄꯤꯅꯤ ꯍꯥꯏꯕ ꯀꯣꯟꯗꯨꯝ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯈ꯭ꯔꯦ ꯃꯊꯟꯇ ꯇꯔꯪ ꯃꯔꯪꯗ ꯁꯅꯥ ꯃꯣꯍꯣꯔ 50 ꯂꯧ ꯄꯔꯤ 60 ꯁꯅꯥ ꯃꯣꯍꯣꯔ 50 ꯂꯧ ꯄꯔꯤ 60 ꯍꯩꯁ ꯁꯅꯥ ꯃꯣꯍꯣꯔ 50 ꯂꯧ ꯄꯔꯤ 60 ꯀꯣꯟꯗꯨꯝ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯄꯥꯟꯗ ꯑꯗꯨꯝ ꯊꯣꯛꯈꯤ ꯇꯣꯝꯕꯤꯔꯩ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯅ ꯍꯩꯃꯥ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯅ ꯍꯥꯏ ꯀꯣꯟꯗꯨꯝ ꯀꯗꯥꯏꯗꯅꯣꯃꯤ ꯅꯪꯅ ꯆꯠꯂꯤꯕꯗꯨꯕꯣ ꯀꯣꯟꯗꯨꯝ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗꯒꯤ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯐꯤ ꯊꯤꯔꯨꯈꯤꯒꯦ ꯍꯩ ꯑꯉꯥꯎꯕ ꯆꯪꯉꯧ ꯅꯨꯃꯤꯗꯥꯡꯁꯤꯗ ꯂꯥꯏ ꯇꯤꯟꯅꯒ ꯆꯦꯟꯗꯨꯅ ꯇꯣꯛꯑꯅꯤꯅꯦ ꯅꯪꯕꯣ ꯆꯪꯉꯧ ꯂꯥꯎ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯀꯣꯟꯗꯨꯝ ꯈꯨꯝꯂꯝꯗꯅ ꯊꯣꯡꯒꯥꯟꯗꯨꯗ ꯇꯞꯅ ꯊꯣꯛꯈ꯭ꯔꯦ ꯃꯔꯤꯁꯨꯕꯤꯅ ꯃꯆꯦꯝꯍꯟꯗ ꯍꯪꯂꯛꯏ ꯏꯆꯦꯝꯍꯜ ꯑꯇꯣꯝꯕꯤꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯐꯤꯔꯣꯜ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯦ ꯏꯄꯨꯅ ꯄꯤꯔꯛꯏ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯣ ꯆꯨꯝꯕ ꯃꯥꯜꯂꯦ ꯏꯕꯦꯝꯃ ꯃꯔꯤꯁꯨꯕꯤ ꯍꯔꯥꯎꯅ ꯏꯁ ꯐꯔꯦꯗ ꯏꯆꯦꯝꯍꯜ ꯑꯩꯗꯤ ꯏꯆꯦ ꯌꯥꯏꯀꯤꯗꯨꯅ ꯍꯥꯏꯗ꯭ꯔꯕꯅꯤ ꯇꯣꯝꯕꯤꯅ ꯁꯦꯠꯂꯛꯏꯕ ꯐꯤꯔꯣꯜ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯦꯕ ꯃꯥꯒꯤꯕꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯁꯦꯠꯂꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨꯕꯨ ꯏꯆꯦꯝꯍꯜ ꯑꯩꯈꯣꯏ ꯇꯣꯝꯕꯤꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯃꯥꯅ ꯌꯥꯗ ꯂꯥꯛꯇ ꯌꯥꯕ꯭ꯔꯅꯦꯍꯦ ꯏꯁ ꯃꯄꯣꯠꯇꯤ ꯂꯤꯛꯈ꯭ꯔ ꯄꯣꯠꯅꯤ ꯑꯩꯈꯣꯏ ꯇꯣꯝꯕꯤꯁꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩꯅ ꯐꯅꯅꯕ ꯁꯤꯟꯒꯅꯤ ꯑꯉꯥꯡ ꯑꯣꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯇꯣꯝꯕꯤꯒꯤ ꯐꯤꯔꯣꯜ ꯑꯗꯨ ꯄꯥꯝꯗꯨꯅ ꯆꯤꯕꯣꯟ ꯉꯥꯡꯅꯩ ꯃꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯑꯃꯨꯛ ꯐꯥꯎꯕ ꯁꯦꯠꯄ ꯅꯠꯇꯦ ꯑꯗꯨꯅ ꯄꯥꯝꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯐꯅ ꯀꯨꯏꯁꯤꯜꯂꯛꯂꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯄꯥꯎ ꯑꯃꯠꯇ ꯄꯤꯅꯔꯛꯈꯤꯗꯕ
Hiyai masu numit adudagi cinta puduna adumak maraikre. Magi matau aduda sana konung adu leitanadre. Sana darbar famnanaba haiduna leipak ningthauna leipaki famnaiba kaya ama kaukhatuna tinba haurai. Fazabi masu hathu konung karakpada kondumga thengnare. Kondum Fazabigi lambi thattuna. Fazabi amta ngaiko. Aina nanga wari amata sanage haina khalaklibase phana kuirabani. Fazabi saurabna. Ta kondum wariga kona sanase hauzik ye mathayam sari jani. Adu yaroi Fazabi. Aina nang bulum jaraklibase phana kuirabani. Adu kaidose haibanu. Nupi koi nitani nana khangise. Thabak na marol ama suningriba. Nasani na kai tarana chabada loirodaba ama pansilaga. Kaino Fazabi. Nang aigi punsi oiba wari sase hairaga nang na aigi isase kaina chaba ngamni ngamoi haina amuk tawraisina. Ho adubuni hairise aduk yamna suningdaba nangonda karamda leigadoribano. Hera Fazabi. Nasak kuthiduga nupa suningdaba kaina. Amuk khandunaga suleiri ama phanglibase pharabanena khandadana. Ho aibudi thire Fazaba ama hek thibiruro. Nanaidine athiba saksiga adum leizarage. Asi hairaga sauna chatki kondum sauna. Sakthi bishidi maral khara leina lobige haibe wan. Kondum sauna chatki kondum masu phana kuire majaibe magi fi thirakliba adubu phangba kawba leite. Darbar famgani haina famnaiba pumba tillare lebak ningthauna mayamda hairai. Ngasi tilliba darbar asisu atai karigi nate. Ichagi mangkriba firol sana lupa adugi damaktani. Aigidi icha ningol ama khaktani. Icha na nungaitana leiba asida aisu tawpham khangdraduna aduk tawjabani. Ya school lakpana khumlai. Ibungona takpiba achumbani. Adubo aikhoisu phana kannadi thiri. Asuk kuiraba asi phawbada phanglaktaba asida aidi phangani haiba thajaraktre. Adugi mahutta mangkriba sing aduga chap manaba ama amu naungna sabana phagadra haina khanjai. Rajkumar ahaladuna khumlai. Chummi ya school lakpana haiba. Adubo aigi ichalasina aikhoina khara adum kethok mokthokna yoglakpa. Madugi mahi kayam kuire mana ningthi nungaina chawtho haiba yaraktribase. Aduna hayengdagi horendagi aikhoi ichal inausu yauna mayamgi mang thangduna mangkriba pot singada. Aikhoi su thiba yauragani. Mayamdasu hanadagi khara hena mai onsinbi. Mayamdasu hairibaduda pumnamak yanaduna magi mathaudu makha chathanakri. Fazabi hiyai manakta haira khara puduna changlai. Hiyai phamung aduda tumina famduna leirami. Mazaibe ma haira khara puzarai. Fazabi ai kemta chaningdeda. Mazaibe ma asumna sum tawduna leirabadi. Hakchang ado mayeng sum tarakpa tari. Pabung khoi tajau khoi su mathaluina sanare. Ngasi su darbar phamlibaduni. Maraina phangnanaba thijani. Tajau ahal su thiba yauragani na haikibani. Fazabi makhoi su waramani. Adubu mangkriba posak ado aina yamna pamlubagi wanate. Huran kiba misak aduni. Aina yamna khangninglibasi. Asuk yamna leiriba sana lupa mayam adudagidi hudadana. Atamnana aigi potaba pukiba asidani. Aina nungaipam khangdribasi. Pharise amabu oire pabung khoina phangnanaba marai thijani. Ibemasu thoina khanjinbiruranu. Hiyai firol sing adu mangkiba numit adudagi tophak tophai chanduna nungaitana adumak leiraklabani. Ningthi nungaina chawtho o haiba yakidrabani. Lebak pumbasu hauduna thinaribani. Tombirei machinda murum sonduna lai. Asok suningdaba icha asibu lebaki phamnaiba uyu achaw asang samnagani kaina kasu hairi. Masigi kabok lai haiba nupi sina hek tawba thabakse afaba nungaiba amta tawdrabani. Chacharamdrabasu phagadabani aita. Kondum sumangduda phak thaduna longna hiptuna leirami. Mamana isau langduna lakpaduda. Kari muk tawragi sauraga laisina. Yenguni sidabu kanai phamnaiba noba. Masa phawba lingningdaba asida. Aina ne kuthi yengba mika sinaba soidrabani. Imabu kuthi yengurabra. Hoi masigi kabuk lei haibi asina yamna chumba ama lei amukta yengusi haina yenglubani. Aduga kadaidagi oida padaba ngakta haizalaktana khoidongse kayada saugatkre. Hoine adubu kari hairainoba. Hone nangsi achauba miga sanga tawgani phamnaiba oigani hairakliba. Sidabu kanana sauningoi-dawribanoba. Aina ne mi leirambagi tawbani koma. Kondum wakhal nungaina nofet tawna hairai.
ꯑꯦ ꯑꯗꯨꯒꯤꯕꯨ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯕ ꯍꯧꯅꯗꯦ ꯃꯤꯅ ꯑꯆꯨꯝꯕ ꯍꯥꯏꯔꯛꯑꯒ ꯑꯩꯁꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯐꯝꯅꯥꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯗꯧꯔꯤꯕꯅꯤ ꯄꯥꯟꯖꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯔꯤ ꯆꯍꯤ 19-19 ꯆꯪꯅ ꯌꯣꯛꯂꯛꯄ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯁꯣꯛꯂꯗ꯭ꯔꯤ ꯏꯃꯥ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕꯤ ꯑꯩꯅ ꯁꯨꯔꯛꯇꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯐꯨꯒꯠꯇꯨꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯀꯗꯧꯔꯤꯕꯅꯦꯃꯤ ꯉꯛꯁꯝꯒꯗꯣ ꯁꯅꯥꯒꯤ ꯃꯔꯤꯅ ꯂꯨꯝꯊꯗꯅ ꯍꯥꯏꯒꯠꯄ ꯐꯥꯎꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯦꯃꯤ ꯍꯔꯤ ꯍꯔꯤ ꯀꯌꯥꯇ ꯃꯥꯅ ꯉꯥꯡꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯍꯦꯁꯦ ꯍꯩ ꯑꯁꯥꯖꯥꯎ ꯑꯁꯥꯒꯤ ꯗꯣꯂꯥꯟ ꯑꯗꯨꯅ ꯅꯟꯊꯔꯛꯇꯨꯅ ꯅꯈ꯭ꯋꯥꯡꯗꯣ ꯇꯦꯛꯄ ꯁꯣꯏꯔꯣꯏꯀꯣ ꯅꯪ ꯌꯦꯡꯉꯨꯗ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯃꯥꯁꯨ ꯏꯆꯥꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯃꯤꯗꯥꯅ ꯍꯥꯏꯔꯛꯀꯅꯤ ꯀꯣꯟꯗꯨꯝ ꯅꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯃꯃꯥ ꯏꯕꯦꯝꯃ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ ꯍꯩ ꯁꯨꯅꯤꯡꯗꯕ ꯀꯗꯥꯏꯗꯅꯣ ꯆꯠꯂꯤꯕꯗꯣ ꯏꯁꯤꯡ ꯈꯔ ꯁꯣꯛꯑꯝꯃꯨ ꯂꯥꯎꯅꯤꯍꯦ ꯑꯁ ꯏꯃꯥ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯒ ꯂꯩꯌꯨꯕ ꯅꯆꯥꯅꯦ ꯐꯝꯅꯥꯏꯕ ꯑꯣꯏꯅꯅꯕ ꯍꯣꯠꯅꯈꯤꯒꯦ ꯀꯣꯟꯗꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯣꯛꯈꯤ ꯀꯣꯟꯗꯨꯝ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯅ ꯃꯊꯟꯇ ꯀꯔꯤꯒꯨꯝꯕ ꯐꯤꯗꯣ ꯑꯩꯅ ꯐꯪꯕ ꯊꯣꯛꯂꯕ ꯂꯧ ꯄꯔꯤ 50 ꯁꯅꯥ ꯃꯣꯍꯣꯔ 50ꯅꯤꯀꯣ ꯑꯩꯅ ꯐꯪꯗꯣꯏꯁꯦ ꯑꯁ ꯌꯥꯝꯅ ꯌꯥꯝꯃꯤꯀꯣ ꯄꯥꯟꯖꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯁꯣꯏꯗꯅ ꯆꯨꯝꯃꯕ ꯇꯥꯔꯦ ꯑꯩ ꯐꯤꯗꯣ ꯐꯪꯅꯅꯕ ꯊꯤꯗꯕ ꯌꯥꯗꯦ ꯀꯣꯟꯗꯨꯝ ꯈꯨꯜꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯍꯧꯅ ꯊꯨꯡꯅ ꯆꯠꯇꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯄ ꯁꯨꯝ ꯍꯧꯔꯛꯏ ꯑꯍꯨꯝꯁꯨꯕꯤ ꯑꯗꯨꯅ ꯏꯆꯦꯝꯍꯜ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯔꯣꯏꯔꯨꯁꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯔꯣꯏꯗꯕ ꯍꯣꯏꯅꯦ ꯉꯁꯤꯗꯤ ꯆꯤꯡꯍꯤ ꯁꯝꯕꯥꯜꯁꯨ ꯂꯥꯡꯂꯨꯁꯤ ꯆꯠꯂꯣ ꯃꯌꯥꯝ ꯑꯗꯣ ꯍꯥꯏꯔꯨꯆꯣ ꯃꯌꯥꯝꯗꯨ ꯃꯆꯦꯝꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯗꯨꯅ ꯃꯌꯥꯝꯗꯨ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯐꯤ ꯍꯣꯡꯗꯣꯛꯅꯔꯛꯏ ꯑꯅꯤꯁꯨꯕꯤ ꯑꯗꯨꯅ ꯑꯇꯣꯝꯕꯤ ꯀꯔꯤꯅꯣ ꯅꯪꯁꯨ ꯅꯐꯤꯒ ꯑꯝꯇ ꯍꯣꯡꯂꯔꯣꯏꯗ꯭ꯔꯣ ꯏꯕꯦꯝꯃ ꯀꯅꯥꯝꯇꯅ ꯅꯪꯒꯤ ꯐꯤꯔꯣꯜꯁꯤꯡꯗꯣ ꯂꯧꯔꯨꯏꯌꯦ ꯃꯌꯥꯝ ꯊꯝꯅꯔꯤꯕꯁꯤꯗ ꯊꯥꯅꯝꯃꯨ ꯑꯇꯣꯝꯕꯤ ꯃꯥꯗꯨ ꯐꯤꯗꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯊꯥꯗꯣꯛꯅꯤꯡꯗ꯭ꯔꯕꯅꯤ ꯑꯇꯣꯝꯕꯤ ꯇꯟꯅ ꯏꯆꯦ ꯌꯥꯏ ꯑꯩꯒꯤꯁꯤꯗꯤ ꯑꯗꯨꯝ ꯁꯦꯠꯂꯛꯑꯒꯦꯗ ꯍꯩ ꯑꯉꯥꯎꯕꯤ ꯏꯔꯨꯕꯗ ꯀꯅꯥꯅ ꯑꯁꯨꯛ ꯌꯥꯝꯕ ꯁꯅꯥ ꯂꯨꯄꯥ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯁꯦꯠꯅꯕꯒꯦ ꯍꯣꯔꯦꯟ ꯀꯥꯔꯛꯄꯗ ꯀꯔꯤ ꯁꯦꯠꯂꯒ ꯀꯥꯔꯛꯀꯗꯧꯔꯤꯒꯦ ꯃꯆꯦꯝꯍꯜ ꯑꯗꯨꯅ ꯍꯩ ꯅꯆꯦ ꯌꯥꯏꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯤꯗꯅ ꯑꯇꯣꯝꯕꯤ ꯌꯥꯏ ꯀꯅꯥꯅꯕꯨ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯜꯁꯤ ꯂꯧꯕꯤꯅꯤꯒꯦ ꯆꯠꯂꯣ ꯍꯣꯡꯗꯣꯛꯎꯔꯣ ꯆꯠꯂꯣ ꯑꯇꯣꯝꯕꯤ ꯃꯌꯥꯝꯗꯨꯅ ꯍꯥꯏꯃꯟꯕꯗꯒꯤ ꯇꯟꯅ ꯎꯄꯥꯏ ꯂꯩꯇ ꯐꯤꯔꯣꯜꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯊꯅꯝꯗꯨꯅ ꯂꯥꯛꯏ ꯃꯌꯥꯝꯗꯨ ꯊꯝꯅꯥ ꯈꯦꯟꯖꯣꯡ ꯊꯝꯕꯥꯜꯂꯛꯇ ꯆꯤꯡꯍꯤ ꯁꯝꯕꯥꯜ ꯂꯥꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯤ ꯀꯣꯟꯗꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯎꯔꯦ ꯂꯩꯄꯟ ꯃꯊꯛ ꯑꯗꯨꯗ ꯄꯩꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯗꯨ ꯀꯣꯟꯗꯨꯝ ꯉꯛꯅ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯁꯨꯛꯇꯣꯛꯇꯨꯅ ꯌꯦꯡꯉꯤ ꯀꯩꯅꯣꯅꯦ ꯁꯣꯏꯗ꯭ꯔꯦ ꯀꯣꯟꯗꯨꯝ ꯑꯀꯣꯏꯕꯗ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯀꯣꯟꯗꯨꯝ ꯃꯅꯥꯛꯇ ꯂꯩꯕ ꯆꯩ ꯑꯃ ꯂꯧꯗꯨꯅ ꯀꯣꯠꯇꯨꯅ ꯌꯦꯡꯉꯤ ꯎꯔꯦ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯑꯁꯪꯕ ꯂꯩꯁꯟ ꯐꯨꯔꯤꯠ ꯑꯗꯨ ꯀꯣꯟꯗꯨꯝ ꯈꯔꯒ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯍꯥꯏ ꯃꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯁꯤꯅ ꯑꯁꯨꯛ ꯀꯨꯏꯅ ꯊꯤꯅꯔꯛꯄ ꯑꯁꯤ ꯃꯐꯝꯁꯤ ꯌꯧꯗ꯭ꯔꯕ ꯖꯥꯠꯂꯥ ꯀꯔꯝꯅꯅꯣ ꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯗꯤ ꯑꯩ ꯄꯟꯊꯗꯨꯅ ꯂꯩꯕ ꯀꯥꯟꯅꯗꯦ ꯆꯠꯍꯧꯔꯒꯦ ꯀꯣꯟꯗꯨꯝꯅ ꯐꯤ ꯃꯌꯥꯝꯗꯨ ꯁꯨꯛꯀꯣꯟ ꯀꯣꯟꯁꯤꯟꯗꯨꯅ ꯆꯦꯜꯂꯛꯏ ꯑꯇꯣꯝꯕꯤ ꯎꯔꯦ ꯀꯣꯟꯗꯨꯝꯅ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯤꯕꯗꯨ ꯑꯇꯣꯝꯕꯤ ꯄꯥꯈꯠꯅ ꯏꯆꯦꯝꯍꯜ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯜꯗꯣ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯑꯍꯨꯝꯁꯨꯕꯤ ꯎꯔꯦ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯏꯆꯦꯝꯍꯜ ꯄꯨꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯁꯤꯗꯤ ꯀꯅꯥꯅꯣ ꯅꯨꯄꯥꯁꯤꯕꯣ ꯃꯌꯥꯝ ꯑꯗꯨ ꯀꯣꯟꯗꯨꯝꯕꯨ ꯇꯥꯅꯅꯕ ꯀꯧꯔꯛꯏ ꯀꯣꯟꯗꯨꯝ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯀꯣꯟꯗꯨꯝꯕꯨ ꯇꯥꯅꯔꯛꯂꯤꯕ ꯑꯗꯨ ꯏꯁ ꯀꯔꯤꯅꯣ ꯁꯤꯗꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕ ꯇꯥꯔꯦ ꯑꯩ ꯁꯤꯔꯦꯗ ꯀꯣꯟꯗꯨꯝ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯦꯜꯂꯛꯏ ꯃꯆꯦꯝꯍꯜꯅ ꯏꯅꯥꯎꯁꯤꯡ ꯇꯣꯛꯑꯣ ꯂꯧꯖꯈ꯭ꯔꯁꯅꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯨꯕ ꯌꯥꯔꯣꯏ ꯃꯉꯥꯁꯨꯕꯤ ꯑꯗꯨꯅ ꯑꯗꯨꯕꯨ ꯏꯆꯦꯝꯍꯜ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯜ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯦꯟꯈ꯭ꯔꯤꯁꯤꯕꯣ ꯐꯤꯁꯤꯕꯨ ꯀꯩꯗꯧꯅꯒꯦ ꯍꯥꯏꯔꯤꯕꯅꯣ ꯈꯪꯗꯦꯗ ꯑꯩꯁꯨ ꯃꯥꯒꯤꯁꯨ ꯃꯥꯅ ꯈꯪꯖꯕ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯆꯤꯡꯅꯔꯤꯕꯗꯤ ꯏꯄꯨꯃꯥꯏꯕ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯅꯤ ꯍꯥꯏꯅ ꯈꯪꯂꯒꯅꯤ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯗꯟꯗꯤ ꯐꯪꯕ ꯇꯥꯔꯦ ꯑꯍꯨꯝꯁꯨꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯅꯠꯇ꯭ꯔꯒ ꯏꯆꯦꯝꯍꯜ ꯑꯇꯣꯝꯕꯤꯒꯤ ꯐꯤ ꯌꯥꯎꯕ ꯁꯤꯗ ꯑꯣꯏꯔꯤꯕ ꯖꯥꯠꯂꯣ ꯃꯔꯤꯁꯨꯕꯤꯗꯨꯅ ꯆꯨꯝꯃꯤꯅꯤ ꯏꯆꯦꯝꯍꯜ ꯑꯁꯤꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯑꯇꯣꯝꯕꯤ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯨ ꯀꯔꯤꯃꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯇꯥꯗꯨꯅ ꯂꯩ ꯑꯅꯤꯁꯨꯕꯤꯗꯨꯅ ꯍꯪꯂꯛꯏ ꯑꯇꯣꯝꯕꯤ ꯍꯥꯏꯌꯨ ꯑꯁꯦꯡꯕꯗꯣ ꯅꯪꯒꯤ ꯐꯤꯔꯣꯜ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯄꯅꯣ ꯅꯨꯄꯥ ꯑꯁꯤꯅ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯜ ꯑꯁꯤ ꯀꯣꯅꯨꯡꯗ ꯄꯨꯈ꯭ꯔꯤꯕꯅꯣ ꯑꯇꯣꯝꯕꯤ ꯀꯞꯇꯨꯅ
ꯆꯨꯝꯃꯤ ꯏꯆꯦ ꯌꯥꯏ ꯐꯤꯁꯤꯡꯁꯦ ꯑꯩꯅ ꯄꯥꯝꯃꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯀꯥꯗꯒꯤ ꯍꯨꯔꯥꯜꯂꯛꯄꯅꯤ ꯃꯆꯦꯝꯍꯜ ꯅꯨꯡꯁꯥ ꯊꯤꯅ ꯀꯔꯤꯕ ꯑꯇꯣꯝꯕꯤ ꯏꯁ ꯈꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯅꯤꯁꯨꯕꯤꯗꯨ ꯁꯥꯎꯅ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯍꯥꯏꯖꯕꯗꯨꯅꯤ ꯁꯣꯏꯗꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯤꯁꯦ ꯏꯄꯨꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯂꯥꯛꯅꯈꯤꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯇꯥꯟꯊꯣꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯐꯖꯕ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯨꯔꯤꯕꯁꯤꯕꯣ ꯃꯌꯥꯝ ꯆꯪꯗꯅ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯉꯥꯡꯕꯤꯔꯤ ꯃꯆꯦꯝꯍꯜꯅ ꯌꯥꯔꯦ ꯇꯣꯛꯑꯣ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ ꯃꯇꯨꯡ ꯀꯅꯥꯝꯇ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯌꯥꯗꯦ ꯑꯩꯈꯣꯏꯗꯤ ꯈ꯭ꯋꯥꯏ ꯃꯌꯥꯝꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯐꯕ ꯃꯔꯛꯇ ꯇꯤꯟꯗꯨꯅ ꯑꯐꯕ ꯃꯔꯛꯇ ꯌꯥꯎꯔꯨꯕꯁꯨ ꯉꯝꯗ ꯍꯦꯂꯣꯏ ꯑꯩꯈꯣꯏ ꯈꯛꯇ ꯅꯥꯏꯇꯣꯝ ꯇꯥꯗꯨꯅ ꯍꯤꯡꯂꯤꯕꯁꯤꯅꯤ ꯂꯥꯌꯥꯝꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯅꯣꯛꯅꯔꯝꯒꯅꯤ ꯃꯈꯥ ꯇꯥꯕ ꯏꯄꯨꯅ ꯀꯔꯤ ꯇꯧꯔꯛꯄ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯕꯅꯤ ꯃꯌꯥꯝꯗꯨ ꯃꯆꯦꯝꯍꯜꯅ ꯊꯦꯝꯖꯤꯟꯈ꯭ꯔꯦ ꯑꯇꯣꯝꯕꯤ ꯃꯥꯗꯤ ꯍꯧꯖꯤꯛ ꯈꯛꯇꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯖꯔꯛꯏ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯏꯄꯨ ꯃꯥꯏꯕꯅ ꯈꯪꯈ꯭ꯔꯒꯗꯤ ꯃꯈꯣꯏꯁꯨ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯀꯣꯟꯗꯨꯝ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯇꯨꯔꯨꯔꯦ ꯀꯣꯟꯗꯨꯝ ꯄꯥꯈꯠꯅ ꯏꯅꯤꯡꯊꯧ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯂꯩꯕꯥꯛ ꯅꯤꯡꯊꯧꯗꯨ ꯉꯛꯅ ꯍꯥꯏꯌꯨ ꯀꯣꯟꯗꯨꯝ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯛꯂꯕꯒꯦ ꯏꯅꯤꯡꯊꯧ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩꯕꯨ ꯇꯥꯟꯅꯔꯛꯂꯦ ꯅꯤꯡꯊꯧ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯕ ꯑꯗꯨꯗ ꯍꯥꯏ ꯀꯅꯥꯗꯒꯤ ꯅꯪꯕꯨ ꯀꯜꯂꯨ ꯍꯥꯏꯕꯒꯦ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯅꯠꯇꯦ ꯏꯅꯤꯡꯊꯧ ꯐꯤꯁꯤꯡꯁꯦ ꯃꯨꯟꯒꯗꯕꯒꯤ ꯑꯩꯕꯨ ꯇꯥꯟꯅꯔꯛꯂꯦ ꯁꯦ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯧꯖꯤꯛ ꯅꯪꯅ ꯂꯩꯔꯤꯕ ꯑꯁꯦ ꯑꯩꯒꯤ ꯅꯥꯛꯇꯅꯤ ꯀꯅꯥꯝꯇꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯄ ꯉꯝꯂꯣꯏ ꯍꯥꯏ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯀꯣꯟꯗꯨꯝ ꯄꯥꯈꯠꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯏ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯃꯁꯨ ꯇꯥꯔꯦ ꯋꯥꯐꯝ ꯑꯗꯨ ꯍꯤꯌꯥꯏ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯗꯥꯏ ꯑꯩꯒꯤ ꯐꯤꯔꯣꯜꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯏꯄꯥꯒꯤ ꯍꯤꯌꯥꯏ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯋꯥꯐꯝꯁꯦ ꯇꯔꯥꯏꯕ ꯌꯥꯔꯣꯏꯗꯧꯔꯤ ꯐꯤꯁꯤꯡꯁꯦ ꯅꯪꯒꯤ ꯉꯥꯛꯇ ꯅꯠꯇ꯭ꯔꯤ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯃ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯄꯥ ꯅꯤꯡꯊꯧ ꯀꯣꯟꯗꯨꯝꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯆꯨꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯛ ꯀꯨꯏꯕ ꯑꯁꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯊꯤꯕ ꯐꯪꯗ꯭ꯔꯤꯕ ꯑꯁꯤꯅ ꯃꯗꯨꯒꯤ ꯃꯔꯝꯅ ꯑꯣꯏꯔꯝꯕ ꯇꯥꯔꯦ ꯇꯥꯏꯕꯪ ꯃꯤꯅ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯏꯕꯦꯝꯃꯒꯤ ꯀꯥꯗꯒꯤ ꯍꯨꯔꯥꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯀꯣꯟꯗꯨꯝ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯑꯆꯨꯝꯕꯅꯤ ꯅꯤꯡꯊꯧ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯏꯃꯤꯠ ꯑꯁꯤꯅ ꯃꯈꯣꯏ 8 ꯑꯗꯨꯕꯨ ꯎꯔꯛꯂꯕꯅꯤ ꯏꯅꯤꯡꯊꯧꯅ ꯊꯥꯖꯕꯤꯗ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤꯁꯨ ꯌꯥꯎꯅ ꯄꯨꯔꯛꯂꯤꯕꯁꯤꯅꯤ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯊꯧꯅꯥ ꯐꯈ꯭ꯔꯦ ꯂꯥꯏꯅ ꯐꯥꯎꯕ ꯊꯦꯡꯅꯕ ꯉꯝꯗꯕ ꯍꯦꯂꯣꯏ ꯃꯌꯥꯝ ꯑꯗꯨꯕꯨ ꯊꯦꯡꯅꯕ ꯉꯝꯕ ꯅꯪꯗꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯍꯥꯏꯌꯨ ꯅꯪꯅ ꯂꯧꯅꯤꯡꯕ ꯀꯔꯤꯅꯣ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ ꯀꯣꯟꯗꯨꯝ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯇꯞꯅ ꯏꯅꯤꯡꯊꯧ ꯇꯁꯦꯡꯅ ꯅꯅꯥꯏꯅ ꯍꯥꯏꯕ ꯄꯣꯠ ꯄꯤꯕꯤꯒꯗ꯭ꯔꯥ ꯀꯔꯤꯒꯤ ꯄꯤꯗꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯍꯧꯗꯨꯅ ꯊꯤꯔꯛꯄ ꯄꯣꯠ ꯑꯁꯤ ꯅꯪꯅ ꯉꯁꯤ ꯐꯪꯂꯒ ꯇꯔꯥꯏ ꯃꯇꯣꯛꯄ ꯌꯥꯕ꯭ꯔꯣ ꯍꯥꯏꯌꯨ ꯅꯪꯅ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏꯅ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯀꯔꯤꯃꯠꯇ ꯄꯥꯝꯖꯗꯦ ꯏꯅꯤꯡꯊꯧꯅ ꯄꯤꯕꯤꯕ ꯇꯥꯔꯕꯗꯤ ꯃꯖꯥ ꯏꯕꯦꯝꯃ ꯍꯤꯌꯥꯏꯅꯨꯁꯤ ꯑꯣꯏꯅ ꯄꯤꯕꯤꯌꯨ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯀꯣꯟꯗꯨꯝꯒꯤ ꯋꯥꯐꯝꯗ ꯇꯥꯕꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔ ꯑꯇꯣꯝꯕꯗꯨ ꯁꯥꯎꯅ ꯊꯥꯡ ꯁꯠꯇꯣꯛꯇꯨꯅ ꯐꯝꯐꯝꯂꯥꯡꯗꯒꯤ ꯆꯦꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯅꯪꯒꯤꯁꯦ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪꯒꯨꯝꯕꯅ ꯃꯆꯥ ꯏꯕꯦꯝꯃ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯕ ꯅꯪꯗꯤ ꯅꯆꯤꯜ ꯑꯗꯣ ꯁꯣꯏꯗꯠꯂꯒ ꯋꯥꯔꯛꯀꯗꯕꯅꯤ ꯀꯣꯟꯗꯨꯝ ꯃꯈꯨꯠ ꯑꯗꯨ ꯂꯣꯟꯅꯗꯨꯅ ꯅꯣꯟꯖꯕ ꯈꯣꯟꯐꯝꯗ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯅꯅꯥꯏꯗꯤ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯨꯗ ꯑꯗꯨꯛ ꯍꯥꯏꯖꯕꯅꯤ ꯀꯔꯤꯃꯠꯇ ꯄꯤꯕꯤꯔꯣꯏ ꯍꯥꯏꯔꯕꯁꯨ ꯅꯅꯥꯏ ꯑꯩꯒꯤꯗꯤ ꯀꯔꯤꯃꯠꯇ ꯑꯀꯥꯏꯕ ꯂꯩꯖꯗꯦ ꯅꯤꯌꯨ ꯍꯥꯏꯗꯨꯅꯕꯨ ꯑꯁꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯅꯤꯕ ꯍꯧꯅꯕ꯭ꯔꯣ ꯅꯠꯇꯦ ꯃꯁꯤꯕꯨ ꯄꯣꯠꯁꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯅꯤꯔꯦ ꯍꯥꯏꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯄꯤꯕ ꯌꯥꯕ ꯄꯣꯠꯁꯛꯂꯣ ꯃꯁꯦ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯇꯞꯅ ꯏꯄꯥꯒꯤ ꯑꯇꯣꯝꯕ ꯀꯣꯟꯗꯨꯝꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯏꯄꯥꯅ ꯈꯜꯍꯧꯗꯅ ꯍꯥꯏꯕꯅꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯋꯥꯗꯤ ꯂꯩꯕꯥꯛ ꯃꯈꯥ ꯇꯥꯍꯩꯗꯦ ꯆꯤꯟꯐꯦꯡꯅꯁꯨ ꯇꯧꯈꯤꯗꯦ ꯇꯣꯛꯂꯁꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯄꯥꯅ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞꯇ ꯏꯆꯥꯕꯨ ꯊꯥꯖꯈꯤꯕ ꯇꯥꯔꯦꯅꯦ ꯍꯥꯏꯌꯨ ꯏꯆꯥꯅ ꯀꯔꯤ ꯈꯜꯂꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥꯗꯤ ꯀꯔꯤ ꯅꯨꯃꯤꯠꯇ ꯀꯔꯝꯕ ꯊꯕꯥꯟꯗ ꯏꯄꯥꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯒꯗꯕꯅꯣ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯛꯄꯅꯤ ꯏꯄꯥꯅ ꯑꯩꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯔꯛꯄꯅꯤ ꯏꯄꯥꯅ ꯍꯥꯏꯕꯗ ꯅꯃꯣꯝꯅ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯪꯒꯠꯆꯕꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯖꯗꯦ
ꯀꯪꯂꯩ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯥꯒꯨꯝꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯧꯅꯥ ꯂꯩꯕ ꯀꯅꯥꯝꯇ ꯂꯩꯖꯗꯦ꯫ ꯃꯥꯗꯤ ꯑꯩꯒꯤ ꯃꯇꯤꯛ ꯆꯥꯕ ꯕꯣꯔꯅꯤ꯫ ꯅꯆꯥꯅꯁꯨ ꯏꯄꯥꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯌꯥꯖꯔꯤ꯫ ꯐꯖꯕꯤ ꯍꯤꯌꯥꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯋꯥꯐꯝ ꯑꯗꯨ ꯌꯥꯊꯣꯔꯛꯄ ꯑꯗꯨꯗ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯐꯖꯕꯤꯅ ꯃꯕꯨꯛꯅꯤꯡꯗ "ꯏꯁ, ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯅꯍꯥꯟꯗꯒꯤ ꯊꯝꯖꯔꯛꯄ ꯅꯨꯄꯥꯁꯦ ꯃꯆꯥ ꯏꯕꯦꯝꯃꯅ ꯇꯥꯈ꯭ꯔꯕ꯫ ꯑꯩꯅ ꯀꯝꯗꯧꯕ ꯑꯣꯟꯊꯣꯛꯅꯁꯨ ꯄꯥꯝꯃꯨꯏꯗꯀꯣ ꯐꯖꯕꯤ ꯑꯩꯁꯦ꯫ ꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ꯫ ꯑꯁꯨꯛ ꯁꯤꯡꯕ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯏꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈꯤꯗ꯫ ꯆꯥꯛꯈ꯭ꯔꯦꯗꯀꯣ, ꯊꯣꯛꯅ ꯆꯥꯛꯈ꯭ꯔꯦꯗꯀꯣ"꯫ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯗꯨꯁꯨ ꯃꯆꯜꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯁꯥꯎꯔꯝꯕ ꯄꯨꯝꯕ ꯍꯟꯊꯅꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯃꯀꯥ ꯂꯥꯝꯅ "ꯐꯔꯦ, ꯏꯆꯥꯅꯁꯨ ꯌꯥꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯂꯨꯍꯣꯡꯒꯅꯤ꯫ ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ? ꯀꯣꯟꯗꯨꯝꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯝꯅꯥꯏꯕ ꯑꯆꯧꯕ ꯑꯃ ꯑꯣꯏꯍꯟꯒꯅꯤ꯫ ꯀꯗꯥꯏ ꯁꯦꯂꯨꯡꯕꯥ, ꯂꯩꯕꯥꯛ ꯄꯥꯎ ꯆꯦꯜꯂꯨ, ꯍꯧꯖꯤꯛ ꯃꯆꯥ ꯏꯕꯦꯝꯃ ꯀꯣꯟꯗꯨꯝꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅ"꯫ ꯑꯁꯨꯝ ꯇꯧꯅ ꯀꯣꯟꯗꯨꯝꯒꯤ ꯃꯔꯥꯏꯕꯛꯇ ꯅꯤꯡꯊꯧꯀꯣꯜꯒ ꯁꯝꯅꯧ ꯍꯥꯏꯅ ꯇꯝꯂꯛꯄ ꯑꯗꯨꯅ ꯂꯥꯏꯕꯛ ꯆꯨꯝꯈꯤꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯂꯧꯗꯨꯅ ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕ ꯐꯝꯐꯝꯂꯥꯡꯗ ꯐꯝꯗꯨꯅ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯈ꯭ꯔꯦ꯫ ꯃꯍꯧꯁꯥꯒꯨꯝꯅ ꯀꯣꯟꯗꯨꯝ ꯑꯣꯏꯈꯤꯗ꯭ꯔꯦ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯀꯣꯟꯗꯨꯝꯇꯕꯨ ꯉꯥꯡꯅꯔꯝꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯀꯣꯟꯗꯨꯝ ꯃꯥꯒꯤ ꯃꯇꯧ ꯇꯝꯅꯧ ꯍꯥꯏꯅ ꯃꯆꯥ ꯃꯁꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕꯗ ꯌꯥꯎꯅꯈ꯭ꯔꯦ꯫ ꯄꯥꯟꯖꯤꯒꯤ ꯃꯄꯥꯎ ꯑꯗꯨ ꯆꯨꯝꯗꯨꯅ ꯀꯣꯟꯗꯨꯝ ꯑꯃꯗꯤ ꯍꯤꯌꯥꯏ ꯃꯆꯥ ꯑꯃꯁꯨ ꯄꯣꯛꯇꯨꯅ ꯃꯀꯨꯒꯤ ꯂꯩꯕꯥꯛ ꯋꯥꯌꯦꯜ ꯌꯥꯎꯗꯨꯅ ꯂꯩꯕꯥꯛ ꯉꯥꯛꯄꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈ꯭ꯔꯦ꯫